ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯡ 16 ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝ 2018 ꯉꯥꯒꯤꯅ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯄꯨꯡ 7 ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯉꯁꯤꯅ 12ꯔꯛ ꯁꯨꯕ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯒ ꯎꯅꯗꯨꯅ ꯑꯆꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁ꯭ꯔꯤꯃꯇꯤ ꯔꯥꯝꯃꯃꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯗꯦꯕꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯦꯡꯈꯤꯟꯗꯨꯅ ꯂꯩꯔꯦ ꯑꯣꯖꯥꯕꯨꯁꯨꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯣꯂꯨꯛꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯣꯂꯨꯛꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ శ్రీమతి ꯃꯦꯝꯆꯧꯕꯤꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯇꯦꯟꯇꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯑꯩ ꯃꯤꯌꯥꯝꯅ ꯄꯥꯗꯨꯅ ꯑꯩ ꯇꯥꯍꯟꯖꯒꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ శ్రీమతి ꯑꯔꯥꯝꯕꯃꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯗꯦꯕꯤ ꯑꯩ ꯃꯔꯛ ꯑꯝꯇ ꯊꯠꯆꯍꯧꯒꯦ ꯏꯕꯨꯡꯉꯣ ꯁꯔꯠꯇꯣ ಶ್ರೀಮತಿ ದೇವಿ ಗಾಯ್ದೋ ꯑꯩ ꯏꯃꯤꯡꯗꯁꯨ ꯌꯥꯎꯗꯦꯀꯣ ꯃꯔꯩꯗ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ಶ್ರೀಮತಿ ꯑꯗꯒꯤ ದೇವಿꯒ ꯍꯥꯏꯗꯣ ꯑꯩ ꯆꯍꯤ ꯃꯦꯅꯤ ꯏꯌꯔꯁ ꯑꯩ ꯀ꯭ꯂꯥꯁ 1969 ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯍꯥꯏꯕꯤꯔꯒꯅꯨ ꯏꯆꯝ ꯆꯝꯅꯅꯦ ꯑꯔꯥꯝꯕꯃꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯍꯥꯏꯕꯤꯒꯦꯔꯥ ꯊꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯃꯜ ꯍꯥꯏꯕꯤꯒꯦꯔꯥ ꯑꯥꯏꯗꯔ ꯑꯣꯔ ꯑꯅꯤꯗꯨꯃꯛꯇ ꯑꯃꯗ ꯑꯩꯕꯨ ꯇꯥꯛꯄꯤꯌꯣꯕ ಶ್ರೀಮತಿ ದೇವಿꯒ ꯍꯥꯏꯕ ꯃꯌꯣ ꯃꯀꯣꯛꯑꯣ ꯑꯩ ꯂꯣꯏ ꯀꯛꯊꯠꯆꯈ꯭ꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗ ದೇವಿ ꯍꯥꯞꯇꯕꯅꯦ ꯍꯥꯞꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯔꯥꯝꯕꯃꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯑꯩꯅ ꯑꯗꯨ ꯌꯥꯔꯦ ꯂꯥꯏꯔꯤꯛ 15 ꯐꯣꯡꯕꯤꯈ꯭ꯔꯦ ꯅꯣꯡꯒꯧꯕꯤ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝ 1994ꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯕꯤꯕꯅꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ 1910ꯗ ꯐꯣꯡꯕꯤꯕꯅꯤ ꯂꯩꯇꯦꯡ 1932 ꯁꯝꯖꯦꯟꯕꯤ ꯆꯩꯁ꯭ꯔꯥ 1932 ꯑꯗꯨꯒ ꯐꯧ ꯆꯔꯣꯡ 1950 ꯂꯥꯏꯔꯤꯛ 35ꯗ ꯂꯣꯏ ꯍꯥꯏꯔꯣꯏꯗ ꯂꯣꯏꯁꯜꯂꯁꯤꯗ ꯈꯔ ꯍꯥꯏꯔꯒ 35 ꯐꯣꯡꯕ ꯑꯣꯀꯦ ꯍꯟꯗꯛꯇ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝ 2023ꯗ ꯑꯩꯈꯣꯏ ꯐꯣꯡꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ 2021ꯗ ꯊꯃꯝꯕ ꯑꯍꯤꯡ ꯍꯥꯏꯗꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯖꯥꯅ ꯐꯣꯡꯕꯤꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛꯁꯨ ꯑꯣꯖꯥꯅ ꯐꯣꯡꯕꯤ ꯑꯗꯨꯒ ꯅꯩꯅ ꯋꯥꯔꯦꯡ ꯀꯌꯥꯁꯨ ꯑꯣꯖꯥꯅ ꯐꯣꯡꯕꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤ ꯖꯨꯅꯤꯌꯔ ꯔꯤꯁꯔꯁ ꯐꯦꯂꯣꯁꯤꯞ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ 1940 ꯐꯪꯕꯤꯈ꯭ꯔꯦ ꯑꯗꯣ ꯌꯨꯅꯦꯁꯀꯣꯒꯤ ꯑꯦꯁꯥꯁꯕꯥꯔꯒ ꯐꯦꯂꯣꯁꯤꯞ ꯐꯪꯗꯨꯅ 1939ꯗ ꯐꯪꯗꯨꯅ ꯏꯖꯔꯦꯜ ꯆꯠꯂꯨꯔꯦ 2000ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 12ꯗꯒꯤ 35 ꯐꯥꯎꯕ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ 4 ꯑꯣꯁꯇ꯭ꯔꯤꯌꯥ ꯏꯇꯂꯤ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯃꯁꯨꯡ ꯖꯔꯃꯅꯤꯗ ꯄꯣꯏꯇ꯭ꯔꯤ ꯇꯨꯔ ꯑꯃ ꯆꯠꯂꯨꯔꯦ 2010ꯒꯤ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯁꯤꯟꯗꯨꯅ ꯑꯏꯕꯁꯤꯡꯒꯤ ꯗꯦꯂꯤꯒꯦꯠ ꯑꯣꯏꯅ ꯆꯩꯅꯥꯗ ꯆꯠꯂꯨꯔꯦ ꯑꯩꯁꯦ ꯑꯃꯅ ꯅꯦꯄꯥꯜ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯨꯔꯦ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ 2009ꯗ ꯏꯕꯨ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯐꯣꯡꯕꯤꯈ꯭ꯔꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗꯅꯆꯤꯡꯕ ꯃꯅꯥ 6ꯀꯤ ꯃꯊꯛꯇ ꯐꯣꯡꯕꯤꯈ꯭ꯔꯦ ꯍꯟꯗꯛꯇꯁꯨ 2020ꯒꯤ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯨꯞꯅ ꯄꯤꯕ ꯒꯣꯄꯥꯜ ꯁꯔꯃ ꯑꯦꯋꯥꯔꯗ ꯐꯣꯡꯕꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥꯗꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯣꯖꯥꯗꯒꯤ ꯇꯥꯖꯅꯤꯡꯉꯤꯁꯤ ꯑꯇꯩꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯣꯖꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯗꯥ ꯄꯤꯔꯛꯈꯤꯕꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥꯅ ꯆꯤꯟꯕꯥꯟꯅ ꯂꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯑꯌꯦꯡꯕꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯅ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯑꯩ ꯌꯥꯔꯤꯉꯩ ꯃꯇꯝ ꯄꯪꯂꯧ ꯂꯧꯗꯅ ꯑꯗꯨꯝ ꯈꯖꯤꯛꯇꯪ ꯍꯥꯏꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯏꯕꯅꯤꯅ ꯁ꯭ꯀꯨꯂꯤꯡꯗꯒꯤ ꯍꯧꯖꯔꯒꯦ ꯁ꯭ꯀꯨꯂꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯑꯩꯅ ꯇꯥꯕꯗ ꯕꯣꯔꯥꯒ ꯄꯨꯔꯒ ꯆꯠꯄ ꯕꯦꯟꯁꯀ ꯏꯔꯩ ꯂꯩꯇꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯏ ꯑꯗꯣ ꯑꯩꯗꯤ ꯄꯤꯛꯏꯉꯩꯗ ꯈꯔ ꯅꯥꯒꯟꯕ ꯏꯁꯥꯁꯦ ꯈꯔ ꯏꯁꯣꯟ ꯁꯣꯜꯂꯒ ꯍꯧꯔꯛꯄ ꯑꯩꯅ ꯇꯧꯔꯒ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯩꯁꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯑꯣꯏꯕꯗꯨꯒꯤ ꯈꯔꯁꯨ ꯅꯥꯅꯤ ꯌꯦꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯄꯥ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡ ꯊꯧꯅꯥꯎꯖꯝ ꯕꯥꯕꯨ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ
ꯇ꯭ꯌꯨꯁꯟꯁꯦ ꯌꯨꯝꯗ ꯇ꯭ꯌꯨꯁꯟ ꯑꯣꯖꯥ ꯑꯃ ꯀꯧꯔꯒ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯩꯁꯤ ꯍꯧꯔꯛꯑꯦ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁ꯭ꯀꯨꯜꯁꯤ LPꯒꯤ ꯁ꯭ꯇꯦꯖꯁꯤꯗꯩꯗ ꯑꯍꯨꯝꯂꯛꯀꯨꯝꯕ ꯅꯤꯡꯁꯤꯡꯉꯦ ꯑꯩꯅ ꯀꯥꯕꯁꯦ ꯑꯗꯨꯃ ꯁꯝꯖꯤꯟꯖꯔꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯈꯔ ꯅꯧꯅ ꯊꯥꯏꯅꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯑꯩꯒꯁꯤ ꯄꯣꯛꯑꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯑꯍꯨꯝꯒꯨꯝꯕ ꯄꯣꯛꯑꯒ ꯕꯕꯥꯁꯦ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯀꯥꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯥꯁꯇꯔ ꯇꯝꯕ ꯆꯠꯄ ꯕꯕꯥꯁꯦ ꯑꯗ ꯃꯥ ꯆꯠꯅ ꯅꯝꯕꯣꯟꯗꯅ ꯏꯄꯨꯕꯣꯛꯁꯦ ꯏꯄꯥ ꯄꯣꯛꯄ ꯏꯄꯨꯕꯣꯛꯁꯦ ꯃꯥꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯅꯤ ꯑꯗ ꯃꯥꯁꯦ ꯅꯝꯕꯣꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯗꯨꯀꯥꯟ ꯐꯝꯃꯒ ꯂꯩꯕ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯅꯝꯕꯣꯟꯗ ꯊꯅꯝꯃꯒ ꯕꯕꯥꯁꯦ ꯀꯥꯁꯤ ꯆꯠꯈꯤꯕ ꯑꯗꯩꯗ ꯅꯝꯕꯣꯟꯗ ꯑꯩꯈꯣই LPꯁꯤꯗ ꯆꯍꯤ ꯊꯥ ꯈꯔ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯨꯒ ꯄꯔꯤꯈꯥ ꯑꯃ ꯍꯥꯏꯗꯣꯔꯛꯑꯒ ꯃꯇꯝ ꯊꯥꯏꯅꯒꯤ 5 ꯁꯨꯕ ꯍꯥꯏꯗꯨ ꯀꯥꯜꯂꯒ ꯑꯩꯁꯦ ꯀ꯭ꯂꯥꯁ 3 ꯅꯝꯕꯣꯜ ꯂꯩꯔꯦꯟ ꯒꯔꯜꯁ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀ꯭ꯂꯥꯁ 3, 4 ꯐꯥꯎ ꯇꯝꯃꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯄꯣꯛꯄ ꯏꯃꯥꯁꯤꯁꯨ ꯅꯝꯕꯣꯟ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯅꯝꯕꯣꯟꯁꯤ ꯏꯕꯣꯛꯀ ꯏꯄꯨꯕꯣꯛꯀꯅ ꯑꯩꯁꯦ ꯄꯨꯊꯣꯛꯀ ꯄꯨꯁꯤꯟꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤ ꯈꯔ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟ ꯏꯄꯨꯕꯣꯛ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯨꯅ ꯑꯩꯍꯥꯛꯅ ꯏꯝꯐꯥꯜꯗ ꯄꯣꯛꯑꯒꯁꯨ ꯑꯌꯥꯝꯕ ꯆꯍꯤ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯆꯥꯎꯔꯒꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯗꯨ ꯃꯣꯏꯒꯤ ꯍꯤꯡꯉꯤꯕ ꯂꯩꯇ ꯂꯥꯏꯔ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯑꯆꯝꯕ ꯑꯣꯏꯔꯣ ꯑꯩ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯈꯪꯉꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯑꯩꯒꯤ ꯂꯩꯇꯦꯡꯗ ꯈꯔꯨꯡ ꯂꯩꯁꯣꯛ ꯑꯉꯥꯡꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯣꯔꯤ ꯐꯥꯕꯒꯤ ꯆꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔꯨꯡ ꯂꯩꯁꯣꯛ ꯍꯦꯛꯄ ꯆꯠꯄ ꯊꯤꯕ ꯆꯠꯄ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯒꯤ ꯕꯦꯂꯦ ꯂꯦꯇꯔ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝꯅꯗꯤ ꯑꯩꯅ ꯏꯔꯤꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯃ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯝꯃꯒ GPꯗ ꯇꯧꯔꯒ ꯃꯥꯁꯇꯔꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯋꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯕꯥꯅ ꯃꯄꯥꯟꯗ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ B.Ed ꯇꯝꯕ ꯆꯠꯄꯔꯥ ꯕꯕꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯇꯧꯋꯦ ꯑꯗꯩꯗ ꯏꯃꯥꯒ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯥꯒꯤ ꯃꯅꯥꯎ ꯃꯧꯄ꯭ꯋꯥ ꯏꯇꯣꯟ ꯇꯣꯟꯕ ꯃꯥꯝꯃ ꯑꯇꯣꯝꯕꯁꯦ ꯃꯥꯅ ꯑꯌꯥꯝꯕ ꯑꯩꯁꯦ ꯀꯣꯜꯂꯛꯄ ꯃꯥꯝꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯝꯕ ꯃꯥꯝꯃꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯨꯁꯇ꯭ꯔꯦꯇꯦꯠ ꯀ꯭ꯂꯥꯁ 6 ꯍꯥꯏꯅ ꯊꯥꯏꯅ ꯋꯥꯔꯜꯒꯤ ꯑꯐꯥꯎꯕ ꯀ꯭ꯂꯥꯁ 6 ꯃꯌꯥꯝꯁꯤ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯑꯒ ꯇꯧꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯏꯪꯂꯤꯁ ꯄꯥꯕ ꯉꯝꯗ꯭ꯔꯤꯉꯩ ꯄꯤꯛꯏꯉꯩꯁꯤꯗ ꯂꯥꯏ ꯃꯌꯥꯝꯁꯦ ꯑꯩ ꯌꯦꯡꯕ ꯐꯪꯉꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯅꯗꯤ ꯑꯩ ꯂꯣꯏꯅ ꯌꯦꯡꯉꯛꯑꯦ ꯀꯣꯟꯅ ꯂꯣꯏ ꯈꯪꯉꯛꯑꯦ ꯑꯩ ꯌꯦꯡꯁꯤ ꯀꯩꯅꯣꯗꯣ ꯆꯥꯔꯂꯁ ꯗꯤꯀꯦꯟꯁꯀꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯗꯦꯕꯤꯗ ꯀꯣꯄꯔꯐꯤꯜ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯂꯦꯛꯖꯦꯟꯗꯔ ꯗꯨꯃꯥꯁꯀꯤ ꯅꯣꯕꯦꯜ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯠ ꯑꯣꯐ ꯃꯟꯇꯦ ꯀꯥꯏꯁꯇꯣ ꯍꯥꯏꯔో ꯑꯗꯒꯤ ꯗ ꯍꯟꯁꯕꯦꯛ ꯑꯣꯐ ꯅꯣꯇꯔ ꯗꯥꯝ ꯍꯥꯏꯔꯣ ꯑꯗꯒꯤ ꯍꯦꯔꯤꯠꯀꯤ ꯑꯪꯀꯜ ꯇꯣꯝꯁ ꯀꯦꯕꯤꯟ ꯍꯥꯏꯔꯣ ꯑꯗꯒꯤ ꯀꯤꯡ ꯁꯣꯜꯃꯣꯟꯁ ꯇ꯭ꯔꯦꯖꯔ ꯍꯥꯏꯔꯣ ꯄꯥꯕꯗꯤ ꯍꯩꯇꯕꯗ ꯂꯥꯏꯗꯨꯗꯤ ꯈꯪꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯝꯃꯗꯨꯒꯤ ꯃꯇꯝꯄꯥꯛꯇ ꯃꯥꯅ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯑꯩꯁꯦ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯥꯝꯃꯁꯤ ꯃꯅꯤꯄꯨꯔ ꯅꯍꯥꯔꯣꯟ ꯁꯥꯍꯤꯇ꯭ꯌ ꯁꯚꯥ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯐꯣꯡꯕ ꯃꯤꯠꯌꯦꯡꯁꯤꯗꯩꯗ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯕ ꯁꯩꯔꯦꯡꯁꯦ ꯑꯩꯈꯣꯏ ꯃꯥꯝꯃꯁꯦ ꯍꯥꯞꯄꯤ ꯑꯍꯥꯟꯕ ꯃꯥꯅ ꯇꯧꯔꯒꯗ ꯃꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯉꯥꯡꯒꯤ ꯂꯃꯥꯏ ꯍꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯤꯕꯅꯦ ꯑꯗ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅ ꯈꯔ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯑꯩ ꯏꯃꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯃꯥꯁꯤ ꯃꯃꯥꯡꯉꯩꯒꯤ ꯀ꯭ꯂꯥꯁ 9 ꯐꯥꯎ ꯇꯝꯍꯧꯕ ꯖꯥꯠꯅꯦꯕ ꯏꯃꯥꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯌꯥꯝꯕꯨꯡ ꯃꯅꯤꯁꯅꯥ ꯁꯤꯁꯨ ꯃꯣꯏꯁꯦ ꯌꯥꯝ ꯇꯤꯟꯅꯕ ꯕꯕꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯜꯆꯔꯦꯜ ꯐꯔꯝꯒ ꯌꯥꯝ ꯅꯛꯅꯔꯛꯄ ꯃꯤꯅꯦꯕ ꯃꯥ ꯃꯦꯝꯕꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯑꯣꯡꯗ ꯏꯕ ꯐꯣꯡꯕ ꯑꯩꯈꯣꯏ ꯔꯤꯇꯨꯁꯦ ꯐꯣꯡꯖꯩ ꯑꯩ ꯌꯥꯝ ꯅꯧꯅ ꯆꯍꯤ 9-10ꯗ ꯑꯩꯗꯤ ꯕꯪꯂꯥꯁꯦ ꯃꯩꯇꯩꯔꯣꯟꯁꯦ ꯑꯩ ꯐꯖꯅ ꯄꯥꯈ꯭ꯔꯦꯕ ꯀꯩꯅꯣꯕꯨ ꯏꯊꯟꯗ ꯌꯨꯝꯗ ꯍꯣꯝ ꯊꯤꯌꯦꯇꯔ ꯇꯧꯔꯒ ꯂꯥꯏꯔꯤꯛꯁꯦ ꯇꯝꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯑꯉꯥꯡꯒꯤ ꯏꯕꯦꯟꯄꯣꯛꯀꯤ ꯋꯥꯔꯤ ꯀꯥꯏꯅ ꯂꯥꯏ ꯌꯥꯝ ꯌꯦꯛꯄ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯄꯥꯔꯛꯑꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ 5-6 ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯄꯗꯗꯤ ꯏꯃꯥꯅ ꯄꯥꯕ ꯅꯣꯕꯦꯜ ꯃꯌꯥꯝ ꯂꯣꯏ ꯄꯥꯈꯠꯂꯛꯑꯦ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯀꯝꯃꯨꯅꯤꯁ ꯃꯥꯏꯟꯗꯦꯠ ꯑꯣꯏ ꯑꯗꯨꯅꯅꯦ ꯑꯩ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯥꯏꯔꯤꯛ ꯎꯄꯨꯁꯤꯗ ꯑꯩꯅ ꯄꯥꯕꯗꯤ ꯍꯩꯇꯕ ꯗꯥꯛꯇꯔ ꯖꯤꯚꯥꯒꯣ ꯂꯩꯔꯝꯃꯦ ꯃꯥꯗꯔ ꯂꯩꯔꯝꯃꯦ ꯑꯗꯒꯤ
Dostoevsky novel ꯂꯩꯔꯝꯃꯦ ꯑꯗꯒꯤ Leo Tolstoyꯒꯤ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯏꯇꯥꯂꯤꯒꯤ Moravia-ꯒꯤ novel ꯂꯩꯔꯝꯃꯦ ꯑꯃꯥꯏꯅ ꯇꯧꯔꯒ ꯄꯥꯕꯕꯨꯗꯤ ꯍꯩꯕ ꯅꯠꯇꯦꯀꯣ ꯑꯗꯩ ꯕꯕꯥꯒꯤ ꯃꯥꯁꯇꯔꯁꯦ history-ꯗ ꯇꯧꯕ MA history-ꯗ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯑꯍꯥꯟꯕ MA-ꯅꯦ ꯑꯩꯅ ꯈꯪꯕꯗ ꯑꯗꯒꯤ ꯑꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯕꯕꯥꯒꯤ history-ꯒꯤ ꯂꯥꯏꯔꯤꯛ culture-ꯒꯤ ꯂꯥꯏꯔꯤꯛ ꯑꯆꯧ ꯑꯆꯧꯕ ꯄꯨꯊꯣꯛꯑꯒ ꯂꯥꯏꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯗ ꯌꯥꯝ ꯄꯤꯛꯏꯕꯅꯤꯀꯣ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 5, 6 ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯁꯥꯟꯅꯕ ꯂꯥꯛꯑꯒ ꯑꯩꯁꯦ ꯌꯨꯝꯗ ꯃꯦꯝꯆꯧꯕꯤ ꯀꯧꯋꯦ ꯑꯗꯨꯗ ꯃꯦꯝꯆꯧꯕꯤ ꯀꯔꯥꯏ ꯂꯩ ꯍꯪꯕꯗ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯋꯦ ꯃꯥ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯔꯤ MA ꯊꯥꯗꯣꯔꯤꯌꯦꯅ ꯕꯕꯥꯒꯤ MA-ꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨ ꯑꯩꯅ ꯑꯗꯨꯝ ꯐꯥꯛꯑꯒ ꯂꯥꯏꯌꯦꯅ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯋꯦꯕ ꯃꯥ MAꯊꯥꯗꯣꯔꯤ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯔꯤꯌꯦꯅ ꯑꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯛꯄꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯩ ꯂꯥꯏꯔꯤꯛꯀ ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯥꯎꯔꯛꯄꯗꯣ ꯑꯗꯨ ꯃꯉꯥꯏ ꯑꯩ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯌꯥꯝ ꯐꯖꯅ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯝꯇ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯣꯡꯕꯣꯛꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯝꯖꯦꯟꯒꯤ ꯆꯩꯁ꯭ꯔꯥꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯐꯣꯛꯂꯣꯔꯒꯤ ꯇꯥꯝꯁꯤꯡ ꯈꯔ ꯌꯥꯎꯕ ꯐꯣꯛꯂꯣꯔꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯀꯨꯝꯕ ꯌꯥꯝꯅ ꯌꯥꯎꯕ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯗꯧꯕ ꯀꯔꯤ ꯍꯥꯏꯗꯤ ꯇꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕꯗ ꯑꯟꯗ꯭ꯔꯣꯒꯤ ꯃꯩ ꯇꯥꯝ ꯍꯥꯏꯕ꯭ꯔꯥ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯝꯁꯤꯡꯗꯣ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯒꯨꯝꯕ ꯁꯝꯖꯦꯟꯒꯤ ꯆꯩꯁ꯭ꯔꯥꯒꯨꯝꯕ ꯑꯗꯩꯗꯤ ꯅꯣꯡꯕꯣꯛꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯦꯇꯤꯚꯤꯖꯝꯒ ꯍꯣꯏ ꯌꯥꯝ ꯑꯗꯒꯤ ꯂꯩꯁꯪ ꯍꯥꯏꯔꯣ ꯁꯝꯅ ꯍꯥꯏꯔꯣ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯍꯣꯏ ꯍꯣꯏ ꯇꯧꯕꯅꯣ ꯀꯅꯥꯒꯨꯝꯕꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯇꯥꯖꯅꯤꯡꯉꯤ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩꯗ ꯅꯝꯕꯣꯜꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯙꯧ ꯈꯣꯔꯤ ꯐꯥꯕꯒꯤ ꯂꯥꯏꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯑꯦꯕ ꯑꯗ ꯍꯣꯏ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯁꯤꯗꯤ ꯍꯦꯛꯇ ꯕꯩꯁꯅꯣꯞ ꯅꯝꯕꯔ 1ꯅꯦꯕ ꯃꯥꯗꯤ ꯅꯣꯡꯃꯗ ꯂꯥꯏ ꯍꯔꯥꯎꯕꯒ ꯌꯥꯎꯖꯥꯠ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯣ ꯕꯥꯃꯣꯟꯗ ꯑꯗꯨꯝ ꯀꯥꯔꯒ ꯑꯗꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯂꯤꯅꯦꯅ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯁꯦ ꯑꯗꯨꯒ ꯑꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯦꯅꯥꯒꯤ ꯃꯈꯣꯟ ꯑꯗꯩ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯁꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯀꯣ ꯄꯦꯅꯥ ꯈꯣꯡꯕ ꯃꯈꯣꯟ ꯂꯥꯏꯕꯨꯡꯒꯤ ꯑꯣ ꯃꯌꯥꯝ ꯖꯒꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤꯀꯣ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ ꯆꯍꯤ ꯍꯣꯏ 19 19 11 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯩꯔꯨꯛ ꯀꯥꯕ ꯍꯥꯏꯅ ꯃꯌꯥꯝ ꯂꯣꯏ ꯆꯠꯂꯤꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯁꯦ ꯑꯣ ꯏꯕꯨꯕꯣꯛꯇꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯆꯥꯅꯤ ꯅꯝꯕꯣꯟꯗꯨꯗ ꯃꯥꯗꯤ ꯗꯨꯀꯥꯟ ꯐꯝꯃ ꯀꯔꯕꯥꯔ ꯇꯧꯔ ꯂꯩꯖꯕꯅꯤꯅ ꯑꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯃꯥꯅ ꯀꯌꯥ ꯄꯥꯝꯖꯗꯦꯕ ꯑꯩ ꯏꯊꯟꯗꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯑꯃ ꯁꯦꯠꯂꯒ ꯂꯥꯏꯕꯨꯡꯁꯤꯗ ꯖꯒꯣꯏ ꯁꯥꯕ ꯆꯠꯂꯤ ꯏꯃꯨꯡ ꯃꯤ ꯑꯃꯇꯒ ꯌꯥꯎꯄꯣꯠꯇꯦꯀꯣ ꯍꯥꯏꯁꯦ ꯖꯒꯣꯏꯗꯨ ꯁꯥꯕꯗꯣ ꯍꯩꯇ꯭ꯔꯦ ꯁꯦꯔꯥꯡꯒ ꯇꯨꯔꯥꯡꯒ ꯊꯦꯛꯑꯒ ꯁꯥꯔꯨꯗꯣꯏꯅꯦꯕ ꯃꯌꯥꯝꯗꯣ ꯃꯤꯅ ꯑꯣꯏꯔꯣꯝ ꯌꯦꯠ ꯂꯩꯔꯦ ꯑꯩꯅ ꯌꯦꯠꯂꯣꯝ ꯂꯩꯕꯨ ꯍꯥꯏꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯒꯤ ꯃꯥꯏꯕꯤꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯃꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐꯣꯛ ꯇꯦꯜꯁ ꯍꯥꯏꯔꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡ ꯃꯌꯥꯝ ꯍꯥꯏꯔꯣ ꯄꯦꯅꯥ ꯍꯥꯏꯔో ꯑꯗꯩ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯣꯡꯒꯧꯕꯤꯒꯤ ꯋꯥꯔꯤ ꯑꯣꯏꯔꯣ ꯅꯣꯡꯒꯧꯕꯤꯁꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯂꯥꯏꯅ ꯏꯃꯥꯅꯒ ꯂꯤꯕꯤꯌꯦꯕ ꯑꯩꯈꯣꯏ ꯂꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯨꯔꯦꯟ ꯂꯧꯕ ꯆꯠꯂꯦ ꯅꯣꯡꯒꯧꯕꯤꯅ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯀꯥꯁꯦ ꯏꯃꯥꯅꯒ ꯂꯤꯕꯤꯕꯗꯣ ꯑꯗꯒꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇꯤ ꯁꯨꯝ ꯇꯛꯇꯅ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯗꯨꯗ ꯍꯦꯛ ꯊꯣꯡꯕ ꯃꯩꯇꯩꯔꯣꯟꯒꯤ ꯀꯅꯥꯒꯤ ꯁ꯭ꯀꯨꯜ ꯃꯦꯒꯥꯖꯤꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯪꯀ ꯅꯠꯇꯅ ꯂꯣꯏ ꯄꯥ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯏꯔꯣ ꯃꯩꯇꯩꯔꯣꯟꯗ ꯍꯦꯛ ꯏꯕ ꯂꯥꯏꯔꯤꯛ ꯄꯨꯝꯅꯃꯛ ꯑꯩ ꯄꯥ ꯂꯣꯏꯔꯦ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯥꯔꯛꯄꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯁꯥꯡꯕꯝ ꯃꯤꯅꯀꯦꯇꯟꯅꯒ ꯏꯕ ꯉꯥꯡꯒꯣꯏ ꯄꯔꯦꯡꯗꯒ ꯌꯥꯎꯕ ꯑꯟꯗ꯭ꯔꯣꯒꯤ ꯏꯕꯅꯦꯕ ꯑꯗꯒꯤ ꯃꯥ ꯀꯩꯅꯣꯒꯗꯣ ꯂꯣꯏꯅ ꯏꯕꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯅ ꯑꯗꯨꯒꯤ ꯉꯥꯡꯒꯣꯏ ꯄꯔꯦꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯀꯣꯂꯦꯖꯗ ꯀꯥꯔꯀꯥꯟꯗ ꯀꯂꯥꯆꯥꯟ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯅꯤꯄꯨꯔꯤ ꯏꯇꯤꯍꯥꯁꯇꯣ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯏꯇꯤꯍꯥꯁꯇꯣ ꯃꯥꯒꯨꯝꯕ ꯃꯍꯥꯚꯥꯔꯠ ꯍꯟꯗꯣꯛꯑꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯆꯥꯎꯕ ꯁ꯭ꯀꯣꯂꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯏꯕ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯄꯥꯔꯠ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯍꯥꯏꯔꯣ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯔꯤꯂꯦꯁꯟ ꯑꯣꯏꯔో ꯃꯣꯏꯅ ꯀꯥꯂꯤꯗꯥꯁꯃꯛꯅ ꯏꯔꯝꯕ ꯍꯥꯏꯗꯣꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯕ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯅ
ꯅꯆꯥꯅꯨꯄꯤꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯌꯣꯀꯣ ꯃꯁꯤ ꯑꯃ ꯌꯥꯝ ꯐꯖꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯀꯂꯥꯆꯥꯟ ꯁꯥꯁꯇ꯭ꯔꯤꯁꯤꯅ ꯑꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯑꯍꯟꯁꯤꯡꯁꯤꯅ ꯂꯣꯟꯁꯤ ꯐꯖꯅ ꯁꯤꯖꯟꯅ ꯏꯔꯝꯕꯁꯤꯗ ꯉꯛꯑꯦꯕꯀꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯚꯥꯔꯠꯀꯁꯦ ꯂꯣꯏ ꯄꯥꯈ꯭ꯔꯕꯅꯤ ꯂꯣꯏ ꯄꯥꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯩꯗ ꯃꯣꯏꯒꯨꯝꯕ ꯑꯗꯨꯛ ꯆꯥꯎꯕ ꯂꯣꯏꯅ ꯈꯪꯉꯕ ꯁ꯭ꯀꯣꯂꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯛꯁꯦ ꯑꯗ ꯑꯩꯈꯣꯏ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯅꯤꯄꯨꯔꯅꯤ ꯅꯠꯇꯦ ꯑꯉꯛꯄ ꯗꯤꯕꯦꯠ ꯃꯔꯛꯇ ꯆꯥꯎꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯑꯁꯤ ꯋꯥꯍꯪꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯧꯅ ꯀ꯭ꯂꯥꯁ 8 ꯁ꯭ꯋꯥꯏꯗ ꯂꯝꯌꯥꯟꯕ ꯐꯣꯡꯉꯛꯑꯦ ꯑꯉꯛꯄ ꯇ꯭ꯔꯥꯟꯁꯤꯇꯣꯔꯤ ꯄꯦꯔꯣꯠ ꯑꯗꯩ ꯄꯣꯂꯤꯇꯤꯀꯦꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤ ꯊꯤꯔꯛꯄꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯪꯉꯛꯄꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯔꯛꯁꯤꯗꯩꯗ ꯑꯩ ꯌꯥꯎꯔꯛꯑꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯀꯖꯤꯟ ꯑꯃ ꯂꯩꯕ ꯃꯥꯒ ꯌꯥꯝ ꯇꯤꯟꯅꯕ ꯑꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯅꯟꯗꯂꯥꯟ ꯕ꯭ꯔꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯁꯤ ꯄꯥꯔꯦ ꯑꯗꯒꯤ ꯃꯇꯝ ꯍꯦꯛꯇ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁ ꯄꯨꯝꯅꯃꯛ ꯇꯛꯇꯅ ꯄꯥꯔꯒ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯔꯛꯁꯤꯗ ꯑꯩ ꯌꯥꯎꯔꯛꯑꯦꯕ ꯑꯩ ꯀꯖꯤꯟ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯁꯤꯒ ꯑꯗꯨ ꯅꯨꯄꯤꯗꯤ ꯀꯌꯥꯕꯨ ꯇꯤꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯏꯔꯦ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯩꯒꯤ ꯀꯖꯤꯟꯗꯨꯒ ꯃꯃꯥꯟꯅꯕꯈꯩ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯃꯔꯛꯁꯤ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯂꯥꯆꯥꯟ ꯁꯥꯁꯇ꯭ꯔꯤꯒꯤ ꯍꯤꯁꯇ꯭ꯔꯤꯒꯁꯦ ꯄꯥꯔꯛꯄꯁꯤꯗ ꯍꯦꯛꯇ ꯐꯦꯁꯤꯅꯦꯠ ꯑꯣꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯋꯥꯔꯜꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯑꯗ ꯄꯨꯟꯁꯤꯁꯤꯗ ꯃꯁꯤꯃꯛꯇꯕꯨ ꯊꯤꯔꯒꯦꯕꯣ ꯑꯩ ꯈꯟꯈꯤꯑꯕ ꯑꯩꯅ ꯄꯤꯡꯁꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤꯅ 11-12 ꯌꯥꯝ ꯅꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯍꯤ 13-13 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯗꯤꯁꯥꯏꯠ ꯇꯧꯈ꯭ꯔꯦꯕ ꯃꯁꯤꯃꯛꯇꯗꯤ ꯃꯊꯤꯔꯒꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯝꯖꯟꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯄꯤꯔꯤꯌꯣꯗ ꯍꯥꯏꯇꯥꯔꯦ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ ꯄꯤꯔꯤꯌꯣꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡ ꯍꯥꯏꯗꯤ 70s ꯆꯪꯌꯦꯡꯒꯤ ꯄꯣꯠ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯑꯍꯟ ꯑꯃ ꯃꯤꯔꯣꯜ ꯂꯩꯔꯦ 70s ꯆꯪꯌꯦꯡꯒꯤ ꯄꯣꯠ ꯂꯩꯔꯦ ꯑꯗꯨꯒꯤ 1980ꯒꯤ ꯗꯦꯀꯦꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯑꯣꯟꯕ ꯃꯈꯜ ꯍꯥꯏꯗꯤ ꯐꯦꯃꯤꯅꯤꯖꯝꯒꯤꯕꯨ ꯍꯥꯏꯔꯁꯨ ꯅꯦꯇꯤꯚꯤꯖꯝꯒꯤꯕꯨ ꯍꯥꯏꯔꯁꯨ ꯑꯑꯣꯟꯕ ꯃꯈꯜ ꯂꯥꯛꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯍꯥꯏꯗꯤ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯗꯨꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯈꯟꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕꯅꯣ ꯃꯗꯨꯒꯤ ꯈꯦꯠꯅꯕꯒꯤ ꯇ꯭ꯔꯦꯟ ꯃꯣꯏꯒꯤ 70ꯒꯤ ꯃꯤꯔꯣꯟꯒꯤ ꯃꯇꯝꯁꯤꯒꯤ ꯑꯣꯖꯥ ꯊꯥꯒꯠꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯍꯣꯏꯒꯤ ꯃꯁꯤ ꯑꯩꯒꯤ ꯅꯣꯡꯒꯧꯕꯤꯒꯤ ꯋꯥꯍꯧꯗꯣꯛꯇ ꯏꯕꯅꯦ ꯑꯩꯒꯤ ꯅꯣꯡꯒꯧꯕꯤ ꯐꯣꯡꯕꯒꯤ ꯋꯥꯍꯧꯗꯣꯛꯇꯣ ꯅꯣꯡꯒꯧꯕꯤ ꯐꯣꯡꯕꯒꯤ ꯋꯥꯍꯧꯗꯣꯛꯇ ꯏꯕꯅꯦꯕ 70sꯒꯤ ꯄꯦꯔꯣꯠꯁꯤꯗ ꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯃꯐꯥꯎ ꯈꯪꯗꯦꯅ ꯑꯩ ꯃꯣꯏꯁꯤ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯐ꯭ꯔꯦꯡꯀꯂꯤ ꯍꯥꯏꯕꯅꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯩ ꯁꯩꯔꯦꯡ ꯏꯕꯤ ꯑꯣꯏꯅꯤꯡꯉꯛꯇꯦ ꯑꯩ ꯍꯣꯕꯤ ꯑꯣꯏꯅꯗꯤ ꯏꯔꯦꯕ ꯁꯩꯔꯦꯡ ꯌꯥꯝ ꯉꯟꯅ ꯏꯔꯦ ꯆꯍꯤ ꯀ꯭ꯂꯥꯁ 5 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯁꯩꯔꯦꯡ ꯏꯕ ꯍꯧꯔꯦꯕ ꯑꯩꯈꯣꯏꯅ ꯃꯦꯒꯥꯖꯤꯟ ꯁ꯭ꯀꯨꯜ ꯃꯦꯒꯥꯖꯤꯟꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤꯗꯤ ꯁꯩꯔꯦꯡ ꯍꯥꯟꯅ ꯄꯥꯏꯑꯦꯕ ꯋꯥꯔꯤ ꯀꯣꯟꯅ ꯄꯥꯏꯑꯦꯕ ꯑꯗ ꯁꯩꯔꯦꯡꯁꯤ ꯑꯗꯨꯝ ꯁꯩꯔꯦꯡꯁꯤꯗ ꯈꯜꯂꯒ ꯄꯥꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯀꯖꯤꯟ ꯑꯃ ꯂꯩ ꯃꯥ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁ 2 ꯍꯜꯂꯦ ꯑꯗꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯟꯅ ꯂꯣꯏ ꯄꯥꯊꯣꯛꯑꯦ ꯑꯩ ꯄꯔꯤꯈꯥꯗ ꯅꯝꯕꯔ ꯑꯝꯇ ꯐꯪꯗꯦ ꯂꯥꯏꯔꯤꯛꯁꯦ ꯇꯦꯛꯁꯕꯨꯛ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯄꯨꯂꯞ ꯂꯩꯔꯛꯄꯁꯦ ꯍꯦꯛ ꯄꯨꯔꯛꯄ ꯂꯣꯏ ꯄꯥꯊꯣꯛꯑꯦ ꯂꯣꯏꯔꯦ ꯑꯩ ꯄꯥꯕ ꯂꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯅꯝꯕꯔ ꯐꯪꯅꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯀꯩꯅꯣꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎ ꯑꯩ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯁꯤꯅ ꯍꯦꯟꯈ꯭ꯔꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯂꯥꯏꯔꯤꯛ ꯑꯗꯩ ꯃꯥꯒꯤ ꯁꯩꯔꯦꯡ ꯃꯥꯙꯕꯤ ꯎꯔꯤꯔꯩ ꯃꯥꯙꯕꯤꯒꯁꯦ ꯇꯝꯃꯝꯃꯦꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯆꯦ ꯑꯗꯒꯤ ꯆꯟꯗ꯭ꯔꯅꯟꯗꯤꯒꯥꯁꯦ ꯏꯆꯦꯒꯤ ꯃꯣꯏꯒꯤ ꯇꯦꯛꯁꯕꯨꯛꯀꯤ ꯃꯥꯒꯤ ꯁꯦꯂꯦꯕꯁꯅꯦꯕ ꯑꯗ ꯆꯟꯗ꯭ꯔꯅꯟꯗꯤꯒꯥꯁꯦ ꯂꯣꯏ ꯄꯥꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯀꯣꯃꯣꯜ ꯑꯉꯥꯡꯍꯣꯏꯒꯤ ꯄꯦꯔꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯁꯩꯔꯦꯡ ꯃꯌꯥꯝ ꯃꯣꯏꯒꯤ ꯔꯥꯏꯇꯤꯡ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗ 70s ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯔꯨꯑꯣꯏꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯂꯤꯡꯅ ꯂꯩꯔꯝꯕꯁꯤ ꯁꯤꯔꯤꯕ꯭ꯔꯦꯟ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯏꯕꯣꯕꯤꯁꯥ ꯑꯣꯖꯥ ꯏꯕꯣꯝꯆꯥꯗꯤ ꯌꯥꯝ ꯃꯨꯟꯅ ꯊꯦꯡꯅꯔꯛꯇꯦ ꯃꯔꯨꯑꯣꯏꯅ ꯁꯤꯔꯤꯕ꯭ꯔꯦꯟ ꯑꯗꯒꯤ ꯑꯣꯖꯥ ꯏꯕꯣꯕꯤꯁꯥ ꯑꯗꯒꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤ 60ꯗ ꯍꯨꯝꯂꯛꯄ ꯅꯨꯡꯂꯩ ꯀꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯣꯟꯖꯦꯡꯕꯝꯒꯤ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯅ ꯏꯗꯤꯠ ꯇꯧꯕ ꯌꯥꯝ ꯐꯥꯎꯕ ꯂꯥꯏꯔꯤꯛꯅꯦꯕ ꯑꯗꯣ ꯑꯗꯒꯤ ꯖꯔꯅꯦꯜꯒꯁꯤꯗꯤ ꯀ꯭ꯂꯥꯁ 8ꯗꯒꯤ ꯂꯣꯏ ꯄꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯂꯣꯟ ꯖꯔꯅꯦꯜꯁꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯂꯥꯛꯄꯁꯤꯗ 70sꯒꯤ ꯄꯦꯔꯣꯠꯁꯤ ꯆꯪꯉꯛꯄꯗꯒꯤꯗꯤ ꯃꯣꯏ ꯏꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯩꯒ ꯁꯨꯛꯁꯝ ꯁꯝꯅꯗ꯭ꯔꯦꯕ ꯀꯗꯥꯏꯗꯅꯣꯕ ꯍꯣꯔꯤ ꯃꯣꯏꯁꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯑꯃ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯍꯧꯔꯛꯑꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯗꯤ ꯂꯣꯏ ꯌꯥꯎꯔꯒ ꯍꯧꯔꯛꯑꯦ
procession chale yauru re na emsu me nung lange tension la yi ngore nung mak pai tla no yang nga hor ko hai dare ai samaj de la thoiba thokdo wa thok woman issue or social issue or political issue or akoina loi yauraga akoigi ideas gi je loi yawa minga tane sarjan masama insu nakna tinarapani adigi rugu leksang the mairo dilip mayeng bam hairo amsugi ma president oirangani adigi birendra jinnaure lanchi akoiji lai amana sindana ne mat sumaina akoiji thengnaruba akoiji loina samajigi kainoina akoina thengnabaduga moina iriduga samaya there is a missing link adugi kainoma phawe badu yang kannamak adudan study tawbudi natti adu maina tawrakanda akoigi group ama akoigi masana simultaneously mana raga changa kana akoini irakpasiga moini ibuga dum masana dum manadre ada manadaba matam masida khajitang akoigi ai goina moigi khongdre ai goina kitang nungai gi daba ama dei saitegi pauji kanna phongalpa hekta lamai mohin de ta kanna pakhalpa matam adigi akoina kanna ikhalpa matam masida hana leramba 70s gi akoigi kabi singsina akoini iri se substandard oinaga adigi mugi matunga indanaga iba adi kaino moira khoiga samnadramnina aina su ayi oina su moi idu kaino khangdre moina su akoini iri kaino khangdre adi adu daidu dadi o mogi matung ilaga mogi kaino sidaida akoi ai oina kono sidadi impossible haiba ingona phawgi adu daidu da akoina akoi ai asailu baina kabi saideng pamjaba mayam ama pulleba ade akoigi journey na mapong nei dawa da tasing na di article ama moina id editorial board ta su yaude adu asailu tu da simply member obedani yamna kanu tongna idi yang kan yawbudi natti da journey si khungam dai si deida article ama aina khanbada madu akoi maru damayanti na iba ama moina haibo amane damayanti na natti na haibo su yawe adu aidi ningsingbadadi damayanti dai iwon hairaga damayanti sina matam chan pidraba atugi tommaringai duda aina iraga article amati leiraba da aigi amal laine na hai o phare pilo oin tawga tholona phongi bani seirengi 80s gi 90s moment aina tawga yam controversial oida amaina taw adu phong pamatung gidi aikoina kana makoina kana tongan platform akoigi platform am thoga eba dagi article sigi matung dagi akoigi 80s gi kabi mayam akoigi masana akoigi aina modo akoigi manadre akoina tongan balambi masana dum thola eba o aina akoina ije si oire habese koi hana clear oide adi moi akoigi mark to yawa si 70s na iri du follow tawra iri si yawa adubu ko na di bhap tare o akoigi bunga manadre adu akoigi lambi ama aina koi clear oiraga akoi maina dum irakpaduna la sadilachin basi pura mai go on se kai ari bati mayam aina mai bi ole hai ekta yang koi loina we are all serious ama akoi gi mau ain khale bal ishora mana tanjam ko yu no we ne sin bar mane akoi loina serious oeba lanjema so serious akoi gi halaman gi keno mayam su pho bi kai thi bi so men jung dina lanjin mari pura mai baren ka re mayam na manipur side da yawa mai bi ama men jobi ne na wa bi re ai bo mai bi da kare iraga adu mai na tawraga akoi gi journey je hoi akoi yam serious oeba akoi kam tawraga to pa natte ba adum hun nama hajang hulingai akoi satun ka da lambi da koi je ina ba hai tai sarjan ju ngai ma thai ne gi journey tawragi sport movement tawre ama karim hande sarjan akoi je nyam nungai bini ba ama mam tan yeng aga chupun jale akoi manga su thai jeri ba ade birendra ji naure mai na mun da lai na ye sina ithora pa api magi split to anga pa phangna birendra ji naure mai ju my physically naure mai ya spiritually is so strong birendra ji naure mai ya ma su another character ne ade dili mayeng ba ma su activity na hor pa ne mai mi ki da ba to gening ba da pa thopa masina adum akoi je somehow kusi phobada hoi adum chali hai ta alwai
ꯑꯩꯈꯣꯏ ꯐꯦꯃꯤꯅꯤꯖꯝꯒꯤ ꯃꯨꯚꯃꯦꯟꯠꯁꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯝꯅ ꯂꯨꯆꯤꯡꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯄꯥꯔꯤꯕ ꯇꯧꯔꯤꯕ ꯅꯩꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯐꯦꯃꯤꯅꯤꯖꯝ ꯑꯃꯁꯨ ꯃꯦꯗꯥꯝꯅ ꯂꯨꯆꯤꯡꯕꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯦꯗꯥꯝꯁꯤ ꯄꯦꯇ꯭ꯔꯤꯌꯥꯔꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯁꯤꯡꯅꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯄꯦꯇ꯭ꯔꯤꯌꯥꯔꯀꯦꯜ ꯁꯣꯁꯥꯏꯇꯤꯁꯤꯃꯛ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯔꯤꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯄꯤꯇ꯭ꯔꯥꯒꯦꯟ ꯁꯣꯁꯥꯏꯇꯤꯕꯨ ꯀꯔꯃꯥꯏꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯅꯨꯄꯤꯒꯤ ꯃꯐꯝ ꯑꯃꯐꯥꯎ ꯂꯩꯇꯕ ꯁꯤ ꯄꯤꯇ꯭ꯔꯥꯀꯤꯁꯤꯗꯤ ꯂꯥꯏꯔꯤꯛ ꯃꯁꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤꯒꯤ ꯖꯒꯥ ꯍꯥꯏꯅ ꯁꯨꯛꯈꯟ ꯈꯜꯂꯨꯗ꯭ꯔꯕ ꯑꯃꯗꯗꯤ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯔꯛ ꯇꯥꯃꯌꯥꯝꯁꯨ ꯂꯣꯏ ꯎꯔꯛꯀꯅꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯝ ꯈꯜꯂꯨꯗ꯭ꯔꯕ ꯀꯔꯤꯝꯇ ꯎꯔꯔꯣꯏ ꯀꯔꯤꯝ ꯎꯔꯔꯣꯏꯕ ꯑꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯦ ꯑꯗꯒꯤ ꯋꯥꯈꯜꯗꯨ ꯈꯟꯕ ꯉꯝꯃꯛꯑꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯍꯪꯗꯣ ꯍꯪꯉꯛꯄꯒꯤ ꯋꯥꯗꯅꯦꯕ ꯋꯥꯍꯪꯗꯣ ꯍꯪꯉꯛꯄꯗꯨꯗ ꯃꯌꯥꯝꯅ ꯐꯦꯃꯤꯅꯤꯁ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯇꯥꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯌꯥꯝꯕꯅꯗꯤ ꯃꯄꯨ ꯑꯣꯏꯕ ꯖꯥꯠꯁꯤꯅ ꯃꯈꯥꯗꯒꯤ ꯃꯅꯥꯏ ꯃꯌꯥꯝꯅ ꯂꯥꯟ ꯍꯧꯔꯛꯄ ꯍꯥꯏꯁꯦ ꯏꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦꯗꯅ ꯄ꯭ꯔꯤꯊꯤꯕꯤꯗꯕꯨ ꯂꯥꯟ ꯍꯧꯕ ꯀꯅꯥꯕꯨ ꯃꯥꯏ ꯄꯥꯛꯑꯀꯥꯟꯗꯕꯨ ꯄꯖꯦꯡ ꯐꯤꯔꯥꯟ ꯊꯤꯠꯄꯤꯗꯅ ꯏꯔꯥꯕꯣꯠꯁꯤꯕꯨ ꯈꯨꯗꯝ ꯑꯣꯏꯅ ꯏꯔꯥꯕꯣꯠꯀꯤ ꯀꯝꯃꯨꯅꯤꯁ ꯄꯥꯔꯇꯤꯗꯨꯅ ꯃꯥꯏ ꯄꯥꯛꯑꯝꯗꯅ ꯏꯟꯗꯤꯌꯥꯁꯤ ꯁꯔꯀꯥꯔꯁꯦ ꯄꯥꯏꯔꯝꯃꯣꯕ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦꯕ ꯋꯥꯔꯤꯗꯣ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯂꯥꯜꯍꯧꯕꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯇꯣꯛꯑꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯂꯥꯟ ꯍꯧꯕ ꯍꯥꯏꯕꯁꯤꯃꯛꯇ ꯃꯄꯨ ꯑꯣꯏꯕ ꯖꯥꯠꯁꯤꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯀꯝꯃꯨꯅꯤꯁ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯗ ꯇꯧꯔꯤꯁꯤꯗꯤ ꯄꯣꯂꯤꯇꯤꯛ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯕꯨꯔꯖꯨꯋꯥ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦꯅ ꯂꯥꯟ ꯍꯧꯔꯛꯄꯗꯨꯒꯤ ꯀꯝꯃꯨꯅꯤꯖꯝ ꯁꯣꯁꯤꯌꯦꯂꯤꯖꯝ ꯇꯧꯔꯛꯄꯗ ꯀꯕꯅꯥ ꯁꯥꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯣꯂꯤꯇꯤꯔꯁꯤꯡꯁꯤꯅ ꯕꯨꯔꯖꯨꯋꯥꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯍꯥꯏ ꯑꯗꯨ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅꯦꯕ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯃꯨꯞꯃꯦꯟꯁꯦ ꯚꯣꯇꯤꯡ ꯔꯥꯏꯠ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯁꯦ ꯁꯝꯄꯇꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯃꯤꯅꯦꯅ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯀꯩꯅꯣ ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯍꯪꯉꯣꯏ ꯅꯦꯆꯔꯦꯜ ꯀꯣꯏꯁꯟꯅꯦꯕ ꯁꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯈꯪꯕꯅꯤ ꯑꯍꯩꯕꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯗꯣꯏꯅꯦꯅ ꯊꯥꯖꯕꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯐꯦꯃꯤꯅꯤꯖꯝꯁꯦ ꯌꯥꯝ ꯍꯩꯅꯖꯗꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯏꯔꯤꯁꯤꯗꯤ ꯍ꯭ꯌꯨꯃꯦꯅꯤꯖꯝꯅꯤ ꯐꯦꯃꯤꯅꯤꯖꯝ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯗꯨ ꯍ꯭ꯌꯨꯃꯦꯅꯤꯖꯝꯅꯤ ꯐꯦꯃꯤꯅꯤꯖꯝ ꯅꯠꯇꯦ ꯍ꯭ꯌꯨꯃꯦꯅꯤꯖꯝꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤ ꯍ꯭ꯌꯨꯃꯦꯟꯗ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯍ꯭ꯌꯨꯃꯦꯟ ꯃꯅꯨꯡ ꯆꯟꯗꯕ꯭ꯔꯥ ꯍ꯭ꯌꯨꯃꯦꯅꯤꯖꯝꯁꯤ ꯅꯨꯄꯤꯁꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯍ꯭ꯌꯨꯃꯦꯅꯤꯖꯝꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩꯌꯦꯕ ꯅꯨꯄꯤꯁꯤ ꯍ꯭ꯌꯨꯃꯦꯟ ꯅꯠꯇꯕ ꯁꯝꯊꯤꯡ ꯁꯕ ꯍ꯭ꯌꯨꯃꯦꯟꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯣ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯍ꯭ꯌꯨꯃꯦꯅꯤꯖꯝꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯅꯣꯛꯅꯤꯡꯕ ꯂꯩꯇꯦ ꯑꯗꯨ ꯅꯨꯄꯤꯗꯤ ꯍ꯭ꯌꯨꯃꯦꯟꯗꯨꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯤ ꯑꯥꯔ ꯁꯝꯊꯤꯡ ꯗꯤꯐ꯭ꯔꯦꯟ ꯁꯟꯒꯨꯝꯕ ꯖꯥꯠꯂ ꯍꯥꯏꯕ ꯍꯧꯗꯣꯡꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩ ꯃꯔꯛꯁꯤꯗ ꯑꯩ ꯄꯥꯎ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧ ꯈꯪꯍꯟꯖꯒꯦ ꯀꯅꯥꯒꯨꯝꯕꯅ ꯃꯦꯗꯥꯝꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯀꯣꯃꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩ ꯃꯁꯤꯃ ꯃꯌꯥꯝꯗ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅꯒ ꯏꯕ ꯁꯩꯔꯦꯡ ꯌꯥꯝꯅ ꯊꯃꯣꯏꯗ ꯑꯩꯈꯣꯏ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯦꯗꯥꯝꯅ ꯄꯥꯒꯤꯅꯦ ꯑꯩ ꯁꯩꯔꯦꯡ ꯄꯥꯅꯕ ꯇꯥꯟꯖꯥ ꯀꯥꯎꯔꯨꯔꯦ ꯁꯩꯔꯦꯡꯁꯦ ꯑꯩꯒꯤ ꯅꯣꯡꯒꯧꯕꯤꯗꯒꯤ ꯑꯍꯥꯟꯕ ꯄꯥꯒꯦꯀꯣ ꯅꯣꯡꯒꯧꯕꯤ ꯑꯍꯥꯟꯕ ꯐꯣꯡꯕꯁꯦ ꯅꯣꯡꯒꯧꯕꯤ ꯐꯣꯡꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯣꯡꯒꯧꯕꯤ ꯍꯥꯏꯅ ꯇꯥꯏꯇꯜ ꯃꯃꯤꯡ ꯑꯣꯏꯔꯤꯕ ꯀꯕꯤꯇꯥꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯔꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯣꯡꯒꯧꯕꯤ ꯐꯣꯡꯕꯅ 1984 ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ ꯇꯨꯔꯦꯜꯁꯨ ꯄꯥꯠꯁꯨ ꯄꯨꯈ꯭ꯔꯤꯁꯨ ꯂꯥꯏꯖꯅ ꯏꯃꯥꯏ ꯆꯣꯜꯂꯦ ꯑꯃꯨꯕ ꯅꯣꯡꯅ ꯑꯁꯪꯕ ꯑꯇꯤꯌꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯁꯪꯕ ꯆꯤꯡꯗꯣꯟꯁꯨ ꯂꯩꯆꯤꯜ ꯐꯤꯔꯨꯛ ꯈꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯈꯧ ꯂꯥꯡꯕꯤ ꯅꯣꯡꯒꯧꯕꯤ ꯀꯔꯤꯒꯤ ꯑꯃꯨꯛꯁꯨ ꯈꯣꯡꯂꯤꯕ ꯀꯨ 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 ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯥꯂꯪꯁꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ ꯅꯪꯒꯤ ꯆꯥꯅ ꯅꯨꯡꯁꯤ ꯑꯣꯏꯅ ꯃꯤꯀꯧꯗ ꯀꯨ 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 ꯅꯨꯡꯁꯤꯕ ꯊꯛꯂ ꯊꯛꯂ ꯈꯧꯔꯥꯡꯕꯅꯤ ꯂꯥꯎ ꯂꯥꯎ ꯅꯣꯡꯒꯧꯕꯤ ꯉꯁꯤꯗꯤ ꯅꯧꯅ ꯑꯃꯨꯛ ꯂꯩꯁꯦꯝꯒꯗꯧꯔꯦ ꯆꯠꯀꯗꯧꯔꯦ ꯃꯉꯥꯜꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯨꯗ ꯂꯩꯁꯦꯝꯅ ꯁꯤꯜꯂꯥꯎ ꯂꯩꯁꯦꯝꯅ ꯁꯤꯜꯂꯥꯎ ꯌꯥꯝ ꯐꯖꯕ ꯃꯦꯗꯥꯝꯅ ꯄꯥꯕꯤꯔꯤꯕ ꯋꯥꯍꯟꯊꯣꯛꯁꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯅꯣꯡꯒꯧꯕꯤꯗ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯇꯧꯔꯒ ꯅꯣꯡꯒꯧꯕꯤꯅ ꯉꯁꯥꯏꯒꯤ ꯃꯦꯆꯤꯟꯗ ꯌꯥꯎꯍꯧꯗꯕꯗꯒꯤ ꯃꯉꯣꯟꯗ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯁꯔꯀꯥꯔ ꯏꯁꯤꯡ ꯊꯛꯄ ꯌꯥꯎꯍꯧꯗꯕ ꯌꯥꯗꯕ ꯁꯔꯀꯥꯔ ꯏꯁꯤꯡ ꯌꯥꯎꯍꯧꯗꯕꯗꯒꯤ ꯇꯨꯔꯦꯟ ꯇꯧꯕ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯇꯨꯔꯦꯟꯗ ꯏꯁꯤꯡꯗꯣ ꯅꯪ ꯂꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯗ ꯍꯥꯏꯅ ꯁꯤꯝꯕꯣꯜ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯥꯏꯕꯤ
ꯃꯁꯤ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯗꯣ ꯑꯩ ꯃꯦꯗꯥꯝ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯍꯪꯒ ꯂꯣꯏꯅꯕ ꯑꯩ ꯋꯥꯔꯤ ꯑꯃꯗ ꯁꯨꯝ ꯑꯣꯖꯥꯅ ꯇꯣꯌꯥ ꯇꯣꯕꯥꯟꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯚꯦꯂꯣꯛ ꯑꯃ ꯑꯣꯖꯥꯅ ꯏꯕꯤꯕꯅꯦ ꯀꯩꯅꯣꯗ ꯁꯨꯝ ꯁꯤꯔꯤꯌꯦꯜꯗ ꯑꯩꯅ ꯁꯨꯝ ꯄꯥꯖꯕꯅꯤ ꯍꯣꯏ ꯁꯦꯔꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯈ꯭ꯔꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯥꯎꯗ ꯁꯥꯍꯤꯇ꯭ꯌ ꯄꯥꯎꯗ ꯍꯣꯏ ꯑꯗꯣ ꯑꯩ ꯃꯇꯦꯡ ꯑꯩꯉꯣꯟꯗ ꯌꯥꯝ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯂꯝ ꯃꯃꯤꯡ ꯂꯣꯏꯅ ꯊꯣꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯊꯦꯕꯨ ꯑꯣꯏꯔꯣ ꯀꯪꯂꯩꯄꯥꯛꯄꯨ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯣꯛꯄ ꯌꯥꯔꯕ ꯍꯦꯟꯗꯣꯛꯅ ꯌꯥꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒ ꯆꯌꯦꯠꯅꯕ ꯈꯣꯏꯌꯦꯠꯅꯔꯤꯕ ꯑꯁꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯥꯎ 34 ꯁꯨꯕ ꯃꯁꯤꯡ ꯂꯃꯥꯏ 33ꯇ ꯌꯥꯎꯕꯅꯤ ꯑꯩꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯏ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯍꯣꯏ ꯋꯥꯊꯣꯛ ꯂꯩ ꯎꯝ ꯁꯤꯃ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯃꯌꯥꯝꯁꯨ ꯇꯥꯍꯟꯖꯅꯤꯡꯗꯅ ꯑꯗꯒꯤ ꯍꯣꯏ 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 ꯐꯥꯎꯔꯤꯕ ꯋꯥꯈꯜꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯇꯥꯖꯅꯤꯡꯕ ꯎꯝ ꯍꯥꯏꯇꯥꯔꯦ ꯐꯥꯎꯔꯤꯕ ꯍꯣꯏ ꯋꯥꯈꯜꯁꯦ ꯍꯣꯏ ꯎꯝ ꯃꯁꯤ ꯋꯥꯔꯤ ꯁꯥꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯦꯀꯤꯡꯗꯣ ꯕꯩꯖꯤꯡ ꯑꯣꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯁꯤ ꯀꯩꯅꯣ ꯕꯔꯃꯥꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯟꯈ꯭ꯔꯦ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦꯕ ꯑꯣꯟꯗꯕꯕꯨ ꯔꯦꯡꯒꯨꯟꯁꯨ ꯀꯔꯤ ꯀꯩꯅꯣ ꯑꯣꯟꯈ꯭ꯔꯦ ꯔꯦꯡꯒꯨꯟꯁꯤꯁꯨ ꯌꯥꯡꯒꯨꯟ ꯑꯣꯟꯈ꯭ꯔꯦ ꯑꯗꯩ ꯃꯨꯝꯕꯥꯏꯁꯤꯐꯥꯎ ꯑꯣꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯟꯗꯕꯕꯨ ꯀꯅꯥ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯗ ꯑꯣꯟꯗꯕꯕꯨ ꯀꯜꯀꯇꯥꯗ ꯌꯦꯡꯕꯤꯔꯣ ꯂꯣꯏꯅ ꯑꯣꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯤ ꯋꯥꯁꯦ ꯁꯨꯄꯟ ꯄꯟꯅꯗꯦꯕ ꯄꯟꯗꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯌꯥꯝ ꯄꯥꯝꯖꯗꯅ ꯅꯤꯡꯊꯧꯅ ꯅꯝꯗꯅ ꯂꯧꯈ꯭ꯔꯒꯁꯨ ꯀꯣꯟꯅꯗꯤ ꯍꯦꯛꯇ ꯌꯣꯡꯅꯁꯨ ꯄꯥꯏꯕꯗꯧꯅ ꯌꯥꯟꯕꯒꯤ ꯐꯤꯕꯝ ꯑꯝꯗ ꯂꯩꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯑꯣꯟꯊꯣꯛꯁꯤꯀ ꯍꯥꯏꯔꯒ ꯔꯤꯚꯥꯏꯕꯦꯂꯤꯖꯝꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯑꯦꯒꯦꯟꯁꯇ ꯍꯤꯟꯗꯨꯏꯖꯝ ꯑꯣꯏꯅ ꯂꯧꯒꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯂꯩꯔꯦꯕ ꯃꯔꯛꯁꯤꯗꯩꯗ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯅꯤꯡꯊꯧꯅ ꯆꯠꯂꯤꯕ ꯙꯔꯃꯅꯤꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯂꯦ ꯅꯤꯡꯊꯧꯗꯨꯒꯤ ꯐꯣꯔꯗ ꯂꯣꯏꯅ ꯙꯔꯃꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯅꯤꯡꯊꯧꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯙꯔꯃꯅꯤꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯗꯤ ꯂꯩꯇ꯭ꯔꯦꯕ ꯅꯤꯡꯊꯧꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯕꯩꯁꯅꯣꯞ ꯀꯩꯅꯣ ꯄ꯭ꯔꯣ ꯕꯩꯁꯅꯣꯞ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯂꯥꯏꯕꯛ ꯂꯦꯞꯄ ꯍꯥꯏꯗꯨ ꯑꯣꯏꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯑꯣꯏꯔꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯣ ꯑꯦꯕ꯭ꯔꯤꯋꯦꯌꯥꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ ꯕꯩꯁꯅꯣꯞ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯤ ꯀꯩꯅꯣ ꯃꯣꯏꯅ ꯂꯤꯗꯤꯡ ꯀꯩꯅꯣꯁꯤꯗ ꯂꯧꯔꯒ ꯂꯩꯕꯅꯤꯅ ꯃꯣꯏꯅꯁꯨ ꯁꯤ ꯋꯥꯐꯝꯁꯦ ꯄꯟꯅꯗꯦꯕ ꯑꯃꯇ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯄꯦꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯐꯝ ꯄꯦꯟꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯍꯥꯏꯐꯝ ꯑꯩꯅ ꯈꯟꯐꯝ ꯊꯣꯛꯄꯗꯣ ꯈꯟꯖꯕꯗꯣ ꯏꯔꯕꯅꯤꯅ ꯏꯊꯣꯛꯈꯤꯕꯒꯤ ꯋꯥꯗꯅꯦꯕ ꯑꯗꯨ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯃꯃꯤꯡ ꯑꯣꯟꯕꯒꯤ ꯋꯥ ꯉꯥꯡꯅꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯍꯦꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯨꯔꯒꯁꯨ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦꯅ ꯍꯦꯛ ꯍꯪꯒꯣꯏꯒꯨꯝ ꯇꯧꯕ ꯑꯗꯨꯝꯍꯥꯏꯅ ꯇꯧꯕ꯭ꯔꯒꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯜꯂꯒꯗꯤ ꯐꯔꯕꯅꯦꯕ ꯄꯟꯊꯝ ꯊꯦꯡꯗꯣꯛꯅ ꯊꯣꯛꯑꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯩꯅꯣꯒꯤ ꯃꯦꯗꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯁꯤꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯒꯤ ꯏꯄꯤꯁꯣꯠ 12 ꯁꯥꯟꯅꯈ꯭ꯔꯕ ꯗꯥꯛꯇꯔ ꯖꯤꯕꯥꯒꯣ ꯍꯥꯏꯗꯅ ꯕꯣꯔꯤꯁ ꯄꯦꯁꯔꯅꯥꯛꯅ ꯏꯕ ꯖꯤꯕꯥꯒꯣꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯂꯥꯏꯔꯤꯛ ꯍꯣꯏ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯤꯔꯤꯌꯦꯜꯁꯤ ꯏꯈꯤꯕꯒꯤ ꯋꯥꯔꯤꯗ ꯂꯩꯕꯤꯔ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯆꯣꯏꯁ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝꯁꯤ ꯃꯥ ꯃꯄꯥꯟꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ꯭ꯔꯥ ꯁꯤꯜꯆꯔꯗ ꯂꯩꯕ꯭ꯔꯥ ꯀꯣ ꯃꯥ ꯃꯄꯥꯟꯗ ꯁꯥꯡꯅ ꯄꯣꯁꯇꯤꯡ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯑꯦ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯄꯁꯤ ꯃꯥ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯑꯩ ꯚꯥꯞ ꯇꯥꯍꯧꯗꯦ ꯑꯗꯨ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯁꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯚꯞ ꯂꯥꯛꯑꯒ ꯖꯤꯕꯥꯒꯣꯁꯤ ꯁꯤꯔꯤꯌꯦꯜ ꯏꯁꯤ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯥꯏꯕꯗ ꯃꯣꯏ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯃꯗ ꯍꯥꯟꯅ ꯍꯥꯏꯅꯕ ꯑꯣꯏꯔꯃꯥꯏꯅ ꯏꯌꯣꯅ ꯑꯗꯣ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯕꯨ ꯈꯜꯂꯝꯃꯤ ꯗꯤꯂꯤꯞꯅ ꯀꯃꯥꯏꯅ ꯗꯥꯛꯇꯔ ꯖꯤꯕꯥꯒꯣꯁꯤ ꯈꯜꯂꯨꯔꯤꯅꯣ ꯃꯥꯅ ꯈꯟꯕꯅꯦ ꯑꯩꯅ ꯈꯟꯕ ꯅꯠꯇꯦ ꯃꯥꯅ ꯀꯃꯥꯏꯅ ꯈꯜꯂꯨꯔꯤꯅꯣ ꯀꯃꯥꯏꯅ ꯄꯥꯝꯃꯨꯔꯤꯅꯣ ꯑꯩꯁꯦ ꯑꯩ ꯉꯁꯤꯐꯥꯎ ꯍꯪꯗ꯭ꯔꯦ ꯑꯗꯣ ꯑꯝꯇꯪ ꯍꯪꯁꯤꯔꯅ ꯈꯟꯗꯅꯕꯨ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔꯒ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯀꯥꯏꯗꯒꯤ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯉꯩ ꯗ꯭ꯔꯃꯥꯁꯨ ꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯍꯥꯏꯗ ꯃꯥꯅ ꯂꯛꯅꯔꯝꯃꯦꯕ ꯇꯥꯃꯣꯒꯤ ꯐꯣꯇꯣ ꯃꯃꯥꯡꯗ ꯐꯝꯃꯣ ꯑꯗꯨꯒ ꯋꯥꯍꯩ ꯄꯤꯌꯨ ꯍꯥꯏꯔꯅ ꯁꯤꯔꯤ ꯕ꯭ꯔꯦꯟꯒꯤ ꯗ꯭ꯔꯃꯥ ꯑꯃ ꯁꯩꯔꯦꯡ ꯑꯃ ꯌꯥꯝ ꯐꯥꯎꯕ ꯃꯇꯝꯅꯦꯕ ꯋꯥꯍꯩ ꯄꯤꯌꯨ ꯏꯃꯥ ꯋꯥꯍꯩ ꯄꯤꯌꯨ ꯍꯥꯏꯗꯣ
ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯁꯩꯔꯦꯡꯗꯣ ꯇꯧꯔꯒ ꯋꯥꯍꯩ ꯄꯤꯌꯨ ꯍꯥꯏꯔꯒ ꯏꯌꯨ ꯐꯥꯒꯤ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯗꯤ ꯏꯃꯥꯟ ꯐꯣꯡꯉꯦ ꯗ꯭ꯔꯃꯥꯁꯨ ꯏꯖꯗꯦ ꯀꯩꯅꯣ ꯑꯩ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯍꯥꯏꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯗ꯭ꯔꯃꯥꯗꯣ ꯑꯗꯨꯝ ꯁꯦꯗꯨꯜ ꯇꯧꯁꯟꯈ꯭ꯔꯦ ꯑꯌꯥꯝꯕ ꯑꯩꯅ ꯈꯪꯖꯕꯗ ꯏꯕ ꯂꯣꯏꯔꯒ ꯄꯤꯈꯠꯂꯒ ꯌꯦꯡꯉꯒ ꯂꯦꯞꯅꯕꯅꯤꯗꯅ ꯑꯗꯣ ꯃꯥꯗꯤ ꯍꯥꯟꯅ ꯖꯤꯚꯥꯒꯣꯒꯤ ꯁꯦꯔꯤꯌꯦꯜ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯜꯔꯦꯗꯤ ꯃꯥꯏ ꯐ꯭ꯔꯦꯟꯗꯨꯒ ꯃꯕꯥꯏꯅꯤ ꯀꯔꯤ ꯉꯥꯡꯅꯕ ꯂꯩꯕꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯩ ꯀꯔꯤ ꯇꯧꯁꯤꯕꯣ ꯍꯥꯏꯗꯅ ꯇꯧꯕꯇꯕꯨ ꯔꯁꯤꯌꯥꯟ ꯅꯣꯚꯦꯜ ꯃꯌꯥꯝꯗꯤ ꯑꯩꯉꯣꯟꯗꯗꯤ ꯐꯦꯃꯤꯂꯔ ꯑꯣꯏꯖꯩꯌꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕꯅ 2020 ꯁꯤꯗꯩꯗ ꯃꯥꯒꯤ ꯑꯊꯦꯡꯕ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯗꯩꯗ ꯑꯩ ꯏꯎꯔꯣꯞꯇ ꯊꯥ 3 ꯂꯩꯔꯨꯕꯗ ꯊꯥ 3 ꯂꯩꯔꯨꯕꯁꯦ ꯑꯇꯝꯒꯤ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯣꯛꯇꯣꯕꯔ 35 13ꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ 13ꯗ ꯑꯥꯗ ꯌꯧꯔꯦ 13ꯗ ꯑꯣꯏꯔ ꯃꯥꯅꯦ 13ꯗ ꯀꯩꯅꯣꯗ ꯌꯧꯔꯦ ꯑꯩꯈꯣꯏ ꯚꯤꯌꯦꯅꯥꯗ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯤꯇꯤꯁ ꯏꯌꯥꯔꯋꯦꯖꯗꯒꯤ ꯇꯧꯔꯒ ꯚꯤꯌꯦꯅꯥꯗ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯂꯝꯕꯁ ꯗꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤꯗꯤ 13ꯁꯦ ꯅꯣꯡꯉꯥꯜꯂꯒ 14ꯗꯨꯗꯒꯤ ꯇꯧꯔꯒ ꯑꯣꯛꯇꯣꯕꯔꯒꯤ 14 ꯍꯥꯏꯗꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ 3 ꯌꯨꯔꯣꯞꯀꯤ ꯑꯇꯝꯒꯤ ꯁꯤꯅꯥꯔꯤꯑꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯎꯅꯥ ꯋꯥꯅꯥ ꯂꯣꯏ ꯅꯥꯄꯨ ꯑꯣꯜꯂꯛꯄ ꯀꯦꯜꯂꯛꯄ ꯎꯟ ꯇꯥꯁꯜꯂꯛꯄ ꯑꯗꯒꯤ ꯎꯅꯥꯒꯁꯦ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯎꯟ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯄ ꯃꯥꯒꯤ ꯁꯨꯝ ꯋꯤꯟꯇꯔꯁꯦ ꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯄꯒꯤ ꯑꯗ ꯖꯤꯚꯥꯒꯣꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯦꯛ ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯇꯝꯒꯤ ꯌꯥꯝꯅ ꯒ꯭ꯂꯨꯃꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯤꯌꯥꯁꯦ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯕ ꯏꯪꯈ꯭ꯔꯕ ꯑꯗꯨꯒ ꯎ ꯋꯥꯁꯤꯡꯁꯤꯅ ꯃꯆꯩ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯗꯨ ꯁꯨꯝ ꯎꯔꯒ ꯃꯅꯥ ꯑꯁꯪꯕ ꯑꯝꯇ ꯎꯗꯕ ꯄꯨꯔꯥ ꯑꯩꯒꯨꯝꯕ ꯇ꯭ꯔꯣꯄꯤꯛꯁꯀꯤ ꯂꯩꯕꯥꯛ ꯑꯃꯗꯒꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯝꯊꯥ ꯍꯥꯏꯕ ꯂꯩꯇꯦ ꯀꯥꯂꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯜ ꯏꯌꯥꯔ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯏꯁꯪ ꯁꯪꯗꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯩꯉꯣꯟꯗꯗꯤ ꯑꯉꯛꯄ ꯀꯩꯅꯣꯅꯦꯕ ꯑꯩꯅ ꯎꯔꯛꯏꯗꯣ ꯎꯅꯥ ꯑꯝꯇ ꯑꯁꯪꯕ ꯑꯝꯇ ꯍꯧꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯄꯥꯝꯕꯤꯁꯤꯡꯁꯦ ꯃꯨꯁꯨꯛ ꯃꯨꯅ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯛꯄ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦ ꯃꯍꯧꯁꯥꯒꯤ ꯑꯗꯨꯁꯦ ꯑꯩꯅ ꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯚꯤꯌꯦꯅꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯇꯤꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯒ ꯏꯇꯥꯂꯤ ꯆꯠꯄꯒꯤ ꯁꯤꯗꯩꯗ ꯃꯣꯏꯒꯤ ꯏꯎꯔꯣꯞꯀꯤ ꯐꯤꯔ ꯍꯥꯏꯕ ꯃꯇꯣꯟ ꯏꯇꯨꯝ ꯇꯨꯝꯕ ꯀꯣꯟꯅꯗꯤ ꯁꯤꯛꯀꯤꯝꯗꯁꯨ ꯎꯔꯛꯑꯦ ꯍꯤꯃꯥꯂꯌꯥꯟ ꯀꯩꯅꯣ ꯃꯣꯏ ꯐꯣꯔꯦꯁꯀꯤ ꯍꯤꯃꯥꯂꯌꯥꯟ ꯎꯃꯪꯒꯤ ꯀꯩꯅꯣꯁꯤ ꯎ ꯃꯇꯣꯟ ꯇꯨꯝꯗ꯭ꯔꯤꯛ ꯇꯨꯝꯕ ꯃꯌꯥꯝꯗꯣ ꯍꯧꯕꯗꯣ ꯑꯌꯤꯡꯕꯅꯤꯗꯅ ꯁꯤꯛꯀꯤꯝ ꯍꯥꯏꯁꯦ ꯆꯤꯡꯊꯛ ꯌꯧꯔꯦꯗꯅ ꯒꯦꯡꯇꯣꯛ ꯌꯧꯔꯦꯗꯅ ꯑꯗꯨꯗ ꯎꯔꯛꯑꯦ ꯏꯟꯗꯤꯌꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯃꯪ ꯑꯗꯒꯤ ꯎꯃꯪ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯖꯤꯚꯥꯒꯣꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯚꯦꯔꯤꯀꯤꯅꯣ ꯍꯥꯏꯗꯣ ꯎꯔꯜꯒꯤ ꯚꯦꯔꯤꯀꯤꯅꯣꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯀꯩꯅꯣ ꯚꯦꯔꯤꯀꯤꯅꯣꯗꯃꯛ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯎꯔꯜꯗꯃꯛ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯑꯩꯅ ꯃꯣꯏꯒꯤ ꯑꯥꯜꯞꯁꯀꯤ ꯌꯨꯔꯣꯞꯇ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤ ꯑꯥꯜꯞꯁꯅꯤꯗꯅ ꯃꯥꯎꯟꯠ ꯑꯥꯜꯞꯁꯀꯤ ꯆꯤꯡꯖꯥꯎꯁꯤꯒꯤ ꯃꯥꯒꯤ ꯃꯁꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯪꯁꯜꯂꯛꯄ ꯃꯇꯝꯒꯤꯁꯨ ꯎꯔꯛꯄꯁꯦ ꯃꯁꯤꯃꯛ ꯑꯩ ꯎꯔꯛꯑꯝꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯑꯩꯅ ꯌꯨꯔꯣꯞꯇ ꯊꯥ 3 ꯂꯩꯕ ꯍꯥꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯅ ꯈꯪꯖꯕꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯩꯈꯣই ꯆꯠꯄꯁꯤꯗꯤ ꯊꯕꯛꯀꯤꯆꯠꯄꯅꯤ ꯃꯥꯏ ꯍꯣꯁꯇꯦꯜ ꯑꯣꯏꯕ ꯌꯥꯏ ꯍꯣꯇꯦꯜ ꯑꯣꯏꯕ ꯌꯥꯏ ꯂꯩꯔꯒ ꯃꯣꯏ ꯒꯥꯏꯗ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯇꯧꯗꯕ ꯈꯔ ꯇꯧꯔꯒ ꯍꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯊꯥ 3 ꯈꯛ ꯂꯩꯖꯔꯒꯁꯨ ꯃꯣꯏ ꯋꯥꯏꯠꯁꯤꯡꯗꯨꯒ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯏ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯃꯤ ꯃꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯈꯠꯊꯣꯛ ꯈꯟꯅ ꯊꯣꯛꯂꯛꯑꯦ ꯋꯥꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯏꯟꯇꯤꯃꯦꯠ ꯑꯣꯏꯅ ꯌꯥꯝ ꯅꯛꯅ ꯑꯩꯅ ꯃꯣꯏꯁꯤ ꯎꯔꯛꯄꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯈꯣꯜꯂꯥꯎ ꯂꯧꯔꯒ ꯂꯩꯔꯝꯃꯦ ꯊꯣꯆꯣꯝꯕꯤꯔꯗꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐ꯭ꯔꯦꯟꯅꯦ ꯋꯥꯕ ꯍꯥꯏꯔꯤꯕꯀꯣ ꯊꯣꯆꯣꯝꯕꯤꯔ ꯕꯕꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯀꯥꯔꯜ ꯃꯥꯔꯛꯁꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯔꯥꯏꯇꯤꯡ ꯑꯗꯒꯤ ꯂꯦꯂꯤꯟꯒꯤ ꯀꯔꯤ ꯑꯗꯨꯝꯕ ꯁꯣꯁꯤꯌꯦꯂꯤꯖꯝꯒꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯔꯤ ꯀꯥꯎꯔꯦꯅꯦ ꯀꯔꯤ ꯗꯥꯡꯒꯦꯅ ꯀꯝꯃꯨꯅꯤꯁꯀꯤ ꯑꯆꯧꯕ ꯂꯤꯗꯔ ꯑꯃ ꯏꯝꯐꯥꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯛꯂꯛꯄꯗꯣ ꯑꯩ ꯁꯛ ꯄꯤꯛꯅ ꯑꯩ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯌꯥꯝꯗꯨꯅ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯀꯩꯅꯣ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤꯚꯥꯒꯣꯒꯤ ꯃꯣꯏꯒꯤ ꯌꯨꯔꯣꯞꯀꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯇꯔꯟ ꯌꯨꯔꯣꯞ ꯍꯥꯏꯁꯤꯗꯤ ꯏꯁꯇꯔꯟ ꯌꯨꯔꯣꯞꯀꯤ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯤ ꯀꯩꯅꯣ ꯏꯁꯇꯔꯟ ꯌꯨꯔꯣꯞꯀ ꯀꯩꯅꯣꯒꯗꯤ ꯔꯁꯤꯌꯥꯒꯗꯤ ꯌꯥꯝ ꯅꯛꯅꯔꯦꯗꯅ ꯃꯣꯁꯀꯣꯁꯤꯗꯤ ꯌꯨꯔꯣꯞꯀꯤ ꯄꯥꯔꯠꯇ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯑꯩꯅ ꯉꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯃꯛ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯑꯩ ꯍꯟꯗꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯗ꯭ꯔꯃꯥꯗ ꯍꯟꯗꯣꯛꯑꯒ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯕꯅꯦꯕ ꯑꯩꯒꯤꯗꯣ ꯑꯗꯣ ꯑꯩ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯑꯩ ꯑꯣꯏꯔꯝꯅꯤ ꯑꯩ ꯊꯥꯖꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯔꯤ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯑꯃꯅꯤ ꯑꯩ ꯀꯣꯃꯦꯟ ꯑꯃꯅꯤ ꯄꯥꯖꯔꯛꯀꯦ ꯃꯦꯗꯥꯝ ꯁꯨꯝ ꯔꯤꯇꯥ ꯊꯣꯛꯆꯣꯝ ꯌꯦꯡꯖꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯍꯣꯏ ꯔꯥꯖꯦꯁꯣꯔꯤ ꯗꯦꯕꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯔꯤ ꯍꯥꯏꯔꯛꯏ ꯁꯦꯔꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯖꯥ ꯁꯦꯔꯥꯝꯁꯨ ꯌꯦꯡꯕꯤꯔꯛꯏ ꯑꯣꯖꯥ ꯐꯦꯔꯥꯝ ꯃꯃꯤꯡ ꯎꯖꯔꯦ ꯑꯣꯖꯥ ꯐꯦꯔꯥꯝꯒꯤ ꯐꯣꯇꯣꯁꯨ ꯎꯈ꯭ꯔꯦ ꯍꯣꯏ ꯑꯗꯩꯗꯤ ꯅꯤꯔꯃꯂꯥ ꯔꯥꯁꯀꯨꯃꯥꯔꯤ ꯊꯧꯆꯣꯝ ꯑꯣꯖꯥ ꯏꯕꯣꯝꯕꯤ ꯊꯧꯆꯣꯝ ꯑꯗꯨꯒ ꯑꯣꯖꯥ ꯏꯕꯣꯝꯕꯤ ꯃꯃꯤꯡ ꯃꯥꯅ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯣꯅꯤ ꯇꯦꯜꯍꯩꯕꯝ ꯎꯝ ꯇꯦꯜꯍꯩꯕ ꯇꯧꯔꯥꯡ ꯍꯥꯏꯅ ꯑꯃꯁꯨ ꯑꯣꯖꯥ ꯃꯦꯔꯤꯅꯥ ꯀꯩꯅꯣꯅ ꯃꯤꯂꯅꯥ ꯁꯒꯄꯝ ꯃꯦꯔꯤꯅꯥ ꯁꯒꯄꯝꯁꯨ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯍꯥꯟꯅ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯀꯦ ꯁꯦꯔꯥꯝ ꯅꯨꯄꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯕꯤꯔꯕꯣꯜ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯕꯤꯔꯕꯣꯜ ꯃꯥꯒꯤ ꯑꯒꯔꯇꯂꯥꯗꯤ ꯌꯦꯡꯖꯔꯤ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯏꯕꯣꯆꯧꯕ ꯌꯨꯝꯅꯥꯡꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯌꯥꯝ ꯆꯥꯎꯅ ꯄꯤꯕꯤꯔꯛꯏ ꯑꯣꯖꯥꯁꯤꯡ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯦꯔꯤꯅꯥꯅ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯄꯦꯇ꯭ꯔꯥꯏꯀꯦꯜ ꯍꯣꯏ ꯍꯣꯏ ꯁꯣꯁꯥꯏꯇꯤꯕꯨ ꯀꯔꯝꯅ ꯌꯥꯅꯤꯡꯗꯕꯅꯣ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯣꯖꯥꯅ ꯉꯁꯥꯏ ꯄꯦꯇ꯭ꯔꯥꯏꯀꯦꯜ ꯁꯣꯁꯥꯏꯇꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤꯕꯁꯦ ꯄꯦꯇ꯭ꯔꯥꯏꯀꯦꯜ ꯁꯣꯁꯥꯏꯇꯤ ꯌꯥꯅꯤꯡꯗꯕꯁꯤ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯣꯏꯔꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯣꯏꯔꯥ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛ ꯑꯗꯩ ꯑꯩꯒꯤ ꯑꯪꯀꯜ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯅꯒꯟꯗꯨꯗ ꯆꯥꯎꯔꯛꯏꯅꯤ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯀꯩꯅꯣꯒꯤ ꯋꯥꯗꯨꯅ ꯇꯣꯉꯥꯟꯅ ꯑꯃ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯦ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗꯒꯁꯨ ꯌꯥꯎꯗꯦꯕ ꯋꯥꯍꯟꯗꯕꯁꯦ ꯗꯤꯁꯤꯖꯟ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯊꯣꯛꯑꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯣ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯣ ꯃꯤꯅꯤꯊꯤꯡꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯤꯕꯔꯦꯇꯦꯠ ꯑꯣꯏꯕ ꯃꯥꯟꯕꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯤꯁꯤꯡꯗ ꯍꯪꯕꯤꯌꯨ ꯂꯥꯏꯔꯤꯛꯕꯨ ꯏꯔꯕ ꯃꯣꯏ ꯍꯁꯕꯦꯟꯁꯤꯡ ꯑꯌꯥꯝꯕꯇ ꯌꯥꯗꯕꯅꯤ ꯃꯣꯏ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯑꯦꯗꯅ ꯋꯥꯔꯤꯕꯨ ꯍꯥꯏꯔꯤꯕ ꯗꯤꯁꯤꯖꯟ ꯋꯥꯔꯦꯞꯁꯦ ꯑꯩꯈꯣꯏꯅꯀꯩꯁꯨ ꯂꯧꯕ ꯉꯝꯗꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯚꯣꯠ ꯀꯥꯕꯗ ꯅꯨꯄꯤ ꯀꯥꯗ꯭ꯔꯤꯁꯤꯅꯦꯕ ꯍꯣꯏ ꯅꯨꯄꯤ ꯚꯣꯠ ꯀꯥꯗ꯭ꯔꯤꯁꯤꯅꯦꯕ ꯋꯥꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅꯗꯤ ꯑꯣꯖꯥ ꯑꯦꯔꯤꯁꯇꯣꯇꯜꯅꯗꯤ ꯃꯥꯒꯤꯗ ꯁꯨꯃꯥꯏꯅ ꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯑꯩꯅ ꯖꯤꯎꯁ ꯕꯥꯔꯕꯔꯁ ꯑꯣꯏꯔꯝꯗꯗꯅ ꯖꯤꯎꯁ ꯑꯣꯏꯖꯔꯝꯕ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯗꯗꯅ ꯅꯨꯄꯥ ꯑꯣꯏꯖꯔꯝꯕꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯇꯝꯗꯨꯗ ꯃꯥꯅꯁꯨ ꯌꯥꯝꯅ ꯂꯨꯝꯅꯗꯤ ꯂꯧꯔꯝꯗꯕꯒꯤ ꯋꯥꯔꯤ ꯂꯩꯌꯦ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯌꯥꯎꯗꯦꯕ ꯂꯣꯏꯅ ꯅꯨꯄꯥꯅ ꯗꯤꯁꯥꯏꯠ ꯇꯧ ꯇꯥꯕꯅꯤ ꯅꯨꯄꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯨꯕꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯅꯪ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦꯅ ꯍꯦꯛ ꯌꯥꯔꯨꯕꯗ ꯑꯙꯥ ꯃꯣꯔꯥ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯅꯦꯕ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯕ ꯋꯥꯗꯣ ꯀꯔꯤ ꯋꯥꯏ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤꯅꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯉꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯜꯂꯒꯗꯤ ꯁꯇꯤꯅꯦꯕ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯜꯂꯝꯃꯣ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯏꯕ ꯍꯦꯜꯂꯝꯃꯣ ꯃꯥꯅ ꯍꯦꯟꯅ ꯈꯪꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯗꯨꯅ ꯋꯥꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯃꯉꯣꯟꯗ ꯁꯃꯥꯖꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕ ꯎꯄꯙꯤ ꯑꯃ ꯄꯤꯕꯤꯅꯦꯕ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯇꯧꯔꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯏꯁꯩꯒ ꯁꯛꯇꯅ ꯑꯙꯥ ꯃꯣꯔꯥ ꯑꯩ ꯅꯟ ꯁꯦꯟꯁ ꯍꯥꯏꯅ ꯏꯕꯅꯦ ꯅꯟ ꯁꯦꯟꯁ ꯅꯨꯄꯥꯅ ꯔꯨꯜ ꯇꯧꯕ ꯉꯥꯛꯇꯅ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯏꯕꯅꯦꯕ ꯀꯃꯦꯟꯇꯨ ꯅꯟ ꯁꯦꯟꯁ ꯍꯥꯏꯅ ꯏꯕꯅꯦ ꯖꯒꯣꯏꯒ ꯐꯟ ꯆꯣꯡꯉꯦ ꯑꯙꯥ ꯃꯣꯔꯥ ꯑꯗꯨ ꯌꯥꯝ ꯍꯩꯅꯗꯦꯕ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯄꯨ ꯋꯥꯔ ꯃꯃꯥꯡꯒꯤ ꯀꯣꯛꯇꯨꯗ ꯂꯩꯔꯤꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛꯇ ꯌꯥꯔꯛꯀꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯇꯨ ꯌꯦꯡꯕꯤꯌꯣ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯤ ꯂꯧꯒꯗꯕꯅꯦꯕ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯁꯨ ꯂꯧꯗꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯅꯕ ꯀꯩꯅꯣꯒꯤ ꯃꯦꯗꯥꯝꯅ ꯑꯃꯥꯏꯕꯤ ꯃꯅꯤꯄꯨꯔꯗ ꯁꯦꯀꯨꯂꯔꯤꯖꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯕꯤꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝ ꯐꯖꯅ ꯅꯩꯅꯕꯤꯈꯤꯕꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯕꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯣꯖꯥꯒꯤ ꯏꯔꯛꯄꯗ ꯊꯦꯡꯅꯕ ꯋꯥꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯂꯤꯕꯤꯕ ꯌꯥꯕ꯭ꯔꯥ
ꯌꯥꯝꯅ ꯑꯃꯗꯤ ꯀꯩꯅꯣ ꯏꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯁꯤꯜꯂꯛꯑꯦ ꯃꯥꯗꯤ ꯀꯩꯅꯣ ꯇꯣꯄꯤꯛ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯕꯦꯜꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯃꯥꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯑꯃꯒꯤ ꯋꯥꯔꯜꯁꯤꯡꯒꯤ ꯁꯦꯃꯦꯟꯒꯤ ꯋꯥꯔꯜꯁꯤꯡꯒꯤ ꯂꯥꯛꯑꯕꯅꯦ ꯅꯦꯠꯁꯦ ꯀꯩꯅꯣꯝꯃ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ꯭ꯔꯥ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯏꯕꯗꯨꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯀꯣ ꯂꯥꯏ ꯑꯥ ꯍꯔꯥꯎꯕꯨꯡꯗ ꯎꯔꯛꯄ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯥꯏꯐ ꯑꯗꯩ ꯃꯣꯏꯁꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯇꯥꯖꯩ ꯇꯣꯟ ꯅꯦꯠ ꯇꯣꯟ ꯇꯥꯏꯌꯦ ꯑꯣꯖꯥ ꯃꯥꯏ ꯅꯦꯠꯁꯦ ꯈꯔ ꯆꯞꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯖꯥꯒꯤ ꯅꯦꯠꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯑꯗꯣ ꯑꯩꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃ ꯑꯣꯖꯥꯅ ꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯑꯣꯖꯥꯅ ꯏꯈꯤꯕ ꯁꯩꯔꯦꯡ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯃꯛ ꯑꯩ ꯃꯌꯥꯝꯗ ꯄꯥꯖꯒꯦ ꯃꯌꯥꯝꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯈꯟꯖꯩ ꯑꯣꯖꯥ ꯁꯨꯝ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯣ ꯅꯦꯠꯇꯨ ꯉꯥꯏꯕ ꯑꯣꯏꯅ ꯏꯗꯨ ꯅꯤꯡꯊꯧ ꯅꯣꯡꯃ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯕ꯭ꯔꯤꯇꯤꯁ ꯁꯃꯥꯖꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯈꯣꯝꯖꯤꯟꯗꯨꯅ ꯅꯪꯕꯨ ꯊꯨꯒꯥꯏꯈꯤ ꯃꯆꯦꯠ ꯇꯥꯅ ꯀꯪꯂꯥ ꯁꯥꯋꯣ ꯑꯩꯒꯤ ꯀꯪꯂꯥ ꯁꯥ ꯃꯆꯦꯠꯁꯤꯡꯗꯣ ꯊꯔꯣ ꯑꯣꯟ ꯈꯥꯡꯂꯛꯂꯤ ꯀꯨꯝꯖꯥ ꯑꯁꯨꯛ ꯁꯥꯡ ꯆꯍꯤ ꯆꯥꯝꯃꯒꯤ ꯑꯃꯝꯕ ꯏꯇꯤꯍꯥꯁ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯤ ꯑꯥꯏꯟ ꯂꯣꯏꯁꯪ ꯁꯍꯤꯠꯁꯤꯡꯒꯤ ꯁꯦꯡꯂꯕ ꯏꯈꯦꯡꯂꯛꯇ ꯉꯁꯤ ꯀꯔꯤ ꯊꯣꯛꯂꯔꯦ ꯈꯪꯍꯧꯗꯅ ꯐꯥꯎꯒꯠꯂꯛꯈꯤ ꯀꯪꯂꯥ ꯁꯥ ꯑꯅꯧꯕ ꯁꯥꯗꯣꯡ ꯑꯅꯧꯕ ꯑꯅꯧꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯊꯦꯛꯅ ꯃꯌꯥꯏ ꯀꯥꯅ ꯈꯣꯡꯂꯛꯏ ꯈꯦꯛꯂꯛꯏ ꯈꯨꯃꯥꯡ ꯑꯅꯤ ꯍꯣꯠꯅ ꯃꯃꯩꯅ ꯃꯥꯂꯦꯝꯗ ꯐꯨ ꯁꯔꯥꯛ ꯇꯝꯂꯤꯕ ꯀꯪꯂꯥ ꯁꯥ ꯔꯣ ꯏꯗꯨ ꯅꯤꯡꯊꯧ ꯊꯦꯡꯒꯧ ꯁꯥꯔꯣ ꯂꯩꯁꯦꯝ ꯂꯩꯇꯥꯏ ꯊꯦꯡꯒꯧ ꯂꯝꯂꯦꯟ ꯍꯣꯡꯉꯩ ꯄꯣꯏꯔꯩ ꯍꯉꯣꯏꯒꯤ ꯂꯩꯒ ꯂꯩꯁꯦꯡꯉꯩꯒꯤ ꯀꯣꯜꯂꯣ ꯅꯕꯨꯙꯧ ꯆꯤꯉꯨ ꯑꯋꯥꯡꯕꯒ ꯅꯕꯦꯟꯍꯧ ꯀꯣꯏꯔꯧ ꯑꯋꯥꯡꯕꯤꯒ ꯑꯧꯔꯤ ꯊꯥꯡꯗꯣ ꯎꯉꯥꯝ ꯊꯥꯡꯗ ꯂꯤꯇꯣꯟ ꯋꯥꯏꯅ ꯀꯣꯟꯅꯔꯝꯃꯦ ꯍꯪꯀꯦꯟ ꯀꯣꯜꯂꯣ ꯍꯥꯏꯅ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤ ꯂꯣꯏꯖꯔꯦ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡꯅꯤ ꯑꯣꯖꯥꯁꯨ ꯂꯦꯡꯕꯤꯔꯛꯇꯅ ꯂꯩꯔꯦ ꯌꯥꯝꯅ ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝꯗꯒꯤꯗꯤ ꯋꯥꯍꯪꯗꯤ ꯊꯣꯏꯅ ꯂꯥꯛꯇ꯭ꯔꯦ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃ ꯑꯩꯅ ꯏꯗꯨ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯁꯩꯔꯦꯡꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯒꯦ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯑꯩ ꯑꯃ ꯄꯥꯕꯤꯔꯣ ꯄꯥꯒꯦꯅꯦ ꯅꯣꯡꯊꯥꯛ ꯂꯩꯃ ꯄꯥꯒꯦ ꯑꯣ ꯅꯨꯡꯊꯥꯛ ꯂꯩꯃ ꯄꯥꯒꯦꯕ ꯅꯟꯇ꯭ꯔꯣꯒꯤ ꯃꯌꯦꯛ ꯍꯣꯏ ꯌꯥꯔꯕꯣ ꯄꯥꯕ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯣ ꯅꯪꯒꯤꯗꯤ ꯊꯣꯛꯂꯛꯇꯦ ꯑꯩꯕꯨꯗꯤ ꯊꯣꯛꯂꯛꯑꯦ ꯁꯣꯝꯗꯅ ꯑꯣꯖꯥꯒꯤ ꯐꯔꯦ ꯑꯗꯣ ꯁꯤ ꯄꯥꯕꯤꯔꯣ ꯇꯥꯏ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝ ꯐꯖꯅ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯁꯤ ꯑꯩ ꯄꯥꯕ ꯌꯥꯔꯕ ꯑꯩꯒꯤ ꯚꯤꯖꯟꯗꯤ ꯊꯣꯛꯂꯛꯑꯦ ꯅꯪꯒꯤꯗꯤ ꯊꯣꯛꯇꯦ ꯑꯣꯖꯥꯒꯤ ꯃꯨꯛꯁꯤꯒ ꯊꯣꯛꯇꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯄꯥꯕ ꯌꯥꯔꯕꯣ ꯑꯗꯨꯝ ꯄꯥꯔꯒꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯄꯥꯕꯤꯔꯣ ꯑꯣꯖꯥ ꯃꯨꯠꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯅꯦꯠꯁꯤ खर नुआइत्रे हाइतारे मैम येंगिबा मैम सु खिदंग नुआइरमरोय अदुबु अखोइगी नेट डिपेंड तौबनिना नेट से खरा सब्टोक सेक्शन लेरे मसी दमका येंगिरिबा मैम ना वरौ खंदै तो मतांग सिदा आइना अखोइगी कइनो कमेंट सिंग आई मथंग मथंग मनाव नाइना कमेंट खरा पाजरके अखोइ मैडम सुंगाइ बोइना मैडम से लापिरे
Kari. Saireng ne hai. Saireng su ai paduro nang paduro. Medana pabira so. Ai parage ko nung thang leima parage ko. Nung thang leima. Parage ko. Nangi thawaina tarabasu tadrabasu. Nangi thawaina yaninglabasu yaningdrabasu. Aidi nangi yukkayagi wahangdugi pakhamne. Khalurabra aise nangna thabalda tawjabi nongin. Natraga anganba ayukta hugaina sapi gulapi lekada pakwa likla. Nati aidi adu amatta nate. Aidi ne nongthang leima. Khanglabra nongthang leima. Aigi ayapa ahoba kholauda. Kinthal kigani ningkhai kigani. Nangna anuba masu. Taisan duna thamliba. Patlaba pumlaba napambom ani. Tingthok tuna lepliba thongna phana. Anuba itihas amagi thongjinda. Aigi mitlu-dagi thaktorapa. Mairik lising na sakthek ankigani. Nangi yukkayagi lekang charaba wakhalgi nambu. Aigi thiraba saktam sida. Namit usanduna khanglingai nangna. Mapung phahuragani malem nongna amuk leisemliba. Lizari. Si amuk kanu tawin. Spelling sige. mayamna yang diri mayamna aku medam di ay di gati ang mir pagani tanga jong hat pila di Kamu ba? kita nggak jong hat yo ya lagi portoya Hoy. lari ko na phombidri Phongdri. aina padamada yamna Serial loina saitagi pawdadi loina almost phongre. aina padamada yamna nuwalda haita masigi aidi maleng international ba waring oina aina suya bai jadi event kita tanggi hidu ko tanggi zaman la maleng ni ni ko maleng yaw asi aidi yamna mun tare sige kanya sa medium na sang mada nongo bigi kanya mo ha ada asam na Stop tawa kay lasing namjalaga sambada. namjala sabdo dito daw dahil Warak tido warak. warak kay na sayang mo koki bigi ya fadai adu sayang Habiyo makha habiyo. Matam jamma. Hujigi Warak si pa siya. ay magi wani tang ligi Karam matang ko. Sige kanu warak nong thang lay magi nung thang lay magi. Kay wahang do hapta sadre. kari khandadagi Karam thang lay man. khandadagi nong thang lay mahaba kari khandadagi idi ko ai ba du mawari Nung thang lay masi khan ba ay khallaga saireng izade ama ay sengthok che hoge. Ay khallaga saireng izade criticism ma di khallaga yamunna khallaga ego criticism do saireng never ay khallaga izade. Ay phaurak ko do izabe. ai ngasai ai no ba thang ko sai ni se ngasai yana maruol ba kinna maruol ba la taga masi wahi maruol ba ha ba mu ko na hanu wasi wahang oidabra Yai adu mo hak ngang na ba yai adu kari haidoino thim idea adu ada ai kari imta khagde aingonda phaurakpodu izabne bai kasu ai masimata de mai rage woman issue sida dum irage haibagi wasu leijade adegi leibak ningbada dum irage haibasu leijade
ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯨ ꯏꯖꯕꯅꯦ ꯑꯩꯉꯣꯟꯗ ꯐꯥꯎꯗꯕꯗꯣ ꯑꯩ ꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯔꯤꯕꯗꯨ ꯀ꯭ꯔꯤꯇꯤꯛ ꯃꯌꯥꯝꯅ ꯄꯥꯕꯤꯔꯒ ꯃꯥꯏꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥꯗ ꯏꯕꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯣꯁꯤꯌꯦꯂꯤꯖꯝꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯀꯟꯇ꯭ꯔꯤꯒꯤ ꯂꯥꯏꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒ ꯃꯥꯟꯅꯕ ꯍꯥꯏꯔꯣ ꯑꯃ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯂꯥꯁꯇꯗꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯔꯥꯏꯇꯤꯡ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯃꯣꯏꯗꯨꯗꯤ ꯁꯥꯍꯤꯇ꯭ꯌꯗꯗꯤ ꯀꯂꯥꯗꯗꯤ ꯃꯣꯏꯗꯨꯗꯤ ꯈꯔ ꯆꯤꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯁ꯭ꯇꯦꯟꯗꯔꯠ ꯌꯧꯗꯕ ꯑꯥꯏꯗꯤꯌꯥꯅ ꯏꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯗꯨꯃꯗꯤ ꯃꯁꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥꯅꯤ ꯑꯩ ꯏꯔꯣꯏ ꯍꯥꯏꯅ ꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯖꯝ ꯑꯃꯇꯪ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯟꯗꯣꯛꯀꯦ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯅ ꯏꯕ ꯅꯠꯇꯦ ꯑꯩꯅ ꯐꯥꯎꯕ ꯏꯗꯕ ꯉꯝꯗꯕꯗꯣ ꯑꯩ ꯃꯁꯤ ꯏꯔꯔꯣꯏ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯑꯗꯨꯅ ꯈꯣꯠꯆꯜꯂꯒ ꯑꯩ ꯀꯩꯅꯣꯁꯤ ꯅꯣꯡꯒꯧꯕꯤꯒ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯒꯁꯦ ꯑꯩ ꯗꯥꯏꯔꯤꯗꯒꯤ ꯂꯧꯊꯣꯔꯛꯑꯒ ꯐꯣꯡꯕꯅꯦꯕ ꯑꯩ ꯈꯣꯠ ꯍꯩꯔꯦꯡ ꯑꯩ ꯅꯣꯡꯒꯧꯕꯤꯗ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯍꯣꯡꯗꯣꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯁꯩꯔꯦꯡ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯂꯩꯈꯤꯗꯦꯕ ꯗꯥꯏꯔꯤ ꯃꯌꯥꯝ ꯑꯃꯗ ꯏꯔꯒ ꯂꯣꯏ ꯂꯩꯕꯗꯨꯗ ꯃꯆꯥ ꯂꯩꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯑꯃ ꯑꯩꯈꯣꯏ ꯇꯧꯖꯔꯝꯃꯤ ꯑꯗꯩꯗ ꯁꯩꯔꯦꯡ ꯍꯥꯞꯄꯁꯤꯗꯩꯗ ꯁꯤ ꯍꯥꯞꯆꯟꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯧꯅꯥꯎꯖꯝ ꯆꯅꯨ ꯏꯕꯦꯝꯃꯩꯅꯤ ꯀ꯭ꯂꯥꯁ 8ꯇꯒꯤ ꯏꯊꯟꯇꯅ ꯊꯣꯟꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯣ ꯗꯦꯕꯤ ꯁꯤꯔꯤꯃꯇꯤ ꯀꯀꯥꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯨꯏꯔꯦ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯗꯨ ꯄꯟꯕꯤꯔꯛꯑꯅꯣꯏ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯖꯒꯦ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯊꯥꯡꯁꯇꯥꯟ ꯃꯃꯤꯡꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯄꯟꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣꯒꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯁꯥꯍꯤꯇ꯭ꯌ ꯁꯣꯔꯤ ꯀꯔꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯕꯒꯤ ꯑꯣꯛꯏꯅꯤ ꯍꯥꯏꯗꯅ ꯁꯥꯏꯇꯦꯁꯟꯒ ꯇꯧꯔ ꯂꯩꯔꯝꯃꯤ ꯁꯥꯏꯇꯦꯁꯟꯗꯨꯗ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯧꯕꯤ ꯗꯦꯕꯤꯅ ꯏ ꯂꯩꯔꯝꯃꯤ ꯁꯤ ꯗꯦꯕꯤ ꯏꯔꯤꯁꯤ ꯀꯅꯥꯅꯣ ꯑꯩ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯅ ꯍꯦꯛꯇ ꯃꯣꯏꯁꯦ ꯂꯋꯥꯏ ꯁꯥꯠꯇꯅ ꯃꯣꯏꯒꯤ ꯑꯗꯨ ꯁꯦꯝꯐꯝ ꯏꯁꯇꯨꯗꯤꯑꯣꯗꯨ ꯄꯨꯔ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏ ꯐꯛꯇꯣꯛꯑꯒ ꯂꯤꯡꯖꯦꯜꯒ ꯂꯣꯏ ꯁꯤꯗꯣꯛꯑꯒ ꯑꯉꯧꯕꯔꯒ ꯃꯨꯠꯊꯠꯂꯒ ꯗꯦꯕꯤꯗꯣ ꯋꯥꯗꯨ ꯑꯩ ꯂꯧꯔꯣꯏꯁꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯂꯥꯏꯔꯤꯛ ꯑꯁꯨ ꯌꯥꯝ ꯏꯗꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯐꯥꯎ ꯐꯪꯉꯕ ꯔꯥꯏꯇꯔ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇ ꯑꯩ ꯏꯃꯤꯡ ꯀꯃꯥꯏꯅ ꯏꯕꯣ ꯈꯪꯗ꯭ꯔꯒ ꯑꯩꯀꯃꯥꯏꯅ ꯑꯣꯏꯏꯅꯣ ꯍꯥꯏꯕ ꯑꯩ ꯍꯦꯛꯇ ꯑꯗꯨ ꯃꯣꯏ ꯍꯨꯃꯥꯡ ꯀꯥꯡꯅꯗꯅ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯗꯣ ꯃꯣꯏꯗꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯅꯥꯝꯇ ꯃꯤ ꯏꯀꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯣꯛꯑꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯇꯧꯕꯗꯕꯨ ꯑꯩꯗꯤ ꯅꯠꯇꯕꯗꯣ ꯃꯤꯗꯣ ꯑꯩ ꯅꯠꯇꯕꯅꯤꯅ ꯑꯩ ꯅꯠꯇꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯔꯨꯠ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯆꯥ ꯂꯦꯡꯕꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯐꯣꯡꯉꯨꯕꯗꯒꯤ ꯀꯅꯥꯅꯣ ꯃꯦꯝꯆꯧꯕꯤꯁꯦ ꯑꯩ ꯈꯪꯅꯤ ꯑꯩꯅꯤ ꯃꯤꯅ ꯈꯪꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯦꯝꯆꯧꯕꯤ ꯊꯥꯖꯤꯟꯕꯅꯦꯕ ꯏꯃꯦꯝꯃꯜ ꯍꯥꯏꯔꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯀꯅꯥꯅꯣꯅ ꯂꯥꯏꯕꯛ ꯐꯗꯅꯀꯣ ꯁꯩꯔꯦꯡ ꯑꯅꯤꯈꯛ ꯐꯣꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯈꯔꯅ ꯌꯥꯝ ꯐꯖꯅ ꯏꯌꯦꯅ ꯇꯧꯅꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯒꯧꯕꯤꯒ ꯀꯩꯅꯣꯒꯁꯤꯗꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯩꯗꯗꯤ ꯗꯥꯏꯔꯤ ꯃꯌꯥꯝꯗꯨꯗꯒꯤ ꯗꯥꯏꯔꯤꯗꯨꯁꯨ ꯏꯆꯥ ꯈꯔ ꯁꯥꯟꯅ ꯈꯔ ꯁꯦꯒꯥꯏ ꯈꯔ ꯃꯇꯠ ꯈꯔ ꯇꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯑꯩ ꯍꯁꯕꯦꯟꯅ ꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯂꯧꯈꯠꯂ ꯎꯄꯨꯗ ꯈꯔ ꯊꯥꯡꯒꯠꯂꯝ ꯑꯗꯒꯤ ꯑꯃꯅ ꯈꯔ ꯊꯥꯡꯒꯠꯂꯝ ꯑꯗꯨꯗꯒꯤ ꯇꯧꯔꯒ ꯈꯟꯗꯣꯛꯑꯒ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯐꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯏꯕꯤ ꯑꯣꯜꯂꯛꯄꯒꯤ ꯋꯥꯅꯤ ꯍꯥꯟꯅꯗꯤ ꯑꯩꯗꯤ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯍꯧꯖꯔꯛꯑꯦꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯠꯁꯣꯏ ꯀꯨꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯏꯔꯥꯡ ꯃꯔꯛꯇ ꯑꯗꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯃꯤꯍꯥꯠ ꯍꯥꯏꯔꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅ ꯍꯧꯔꯛꯑꯦꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯅꯤꯅ ꯈꯔ ꯆꯠ ꯄꯥꯠꯁꯣꯏꯗ ꯈꯔ ꯆꯠ ꯑꯃ ꯈꯔ ꯆꯠ ꯁꯤꯐꯥꯏ ꯃꯔꯛ ꯀꯔꯐ꯭ꯌꯨ ꯃꯔꯛꯇꯨꯗꯒꯤ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅꯁꯨ ꯋꯥꯔꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯥꯗꯤ ꯑꯄꯤꯛꯄ ꯑꯅꯤ ꯑꯍꯨꯝ ꯆꯦꯜꯂꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯣꯡꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯗꯨ ꯑꯃ ꯑꯣꯏ ꯑꯗꯩ ꯂꯝꯕꯤ ꯊꯩꯈ꯭ꯔꯦꯕ ꯔꯥꯏꯇꯔ ꯑꯣꯏꯅ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯕꯅꯤꯅ ꯁꯩꯔꯦꯡ ꯏꯕꯁꯤꯅꯁꯨ ꯑꯗꯒꯤ ꯑꯩ ꯃꯥꯁꯇꯔ ꯑꯃꯨꯛ ꯇꯝꯃꯛꯑꯦ PhD ꯇꯧꯔꯦ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯆꯍꯤ 10 ꯂꯩꯔꯒ ꯑꯩ ꯃꯥꯁꯇꯔ ꯇꯝꯕꯅꯦꯕ ꯊꯕꯛ ꯇꯧꯔꯛꯑꯦ ꯑꯗꯩ PhD ꯇꯧꯔꯛꯑꯦ ꯑꯗꯩ UNESCO ꯐꯦꯂꯣꯁꯤꯞ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯐꯦꯂꯣꯁꯤꯞ ꯐꯪꯉꯦ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯛꯀꯤ ꯆꯍꯤ 10ꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯃꯥꯁꯇꯔ ꯇꯝꯗ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗꯅꯦꯕ ꯑꯩꯅ ꯖꯔꯅꯦꯂꯤꯖꯝ ꯃꯆꯥ ꯂꯩꯃ ꯆꯍꯤ 10 ꯏꯗꯤꯇꯔ ꯆꯍꯤ 10 ꯏꯗꯤꯇꯔꯗꯨꯗꯤ ꯑꯩ ꯏꯃꯤꯡꯗꯤ ꯊꯥꯗꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯃꯤꯡꯗ ꯏꯗꯤꯇꯔꯗꯨ ꯃꯣꯏꯅ ꯃꯃꯤꯡ ꯑꯗꯨꯝ ꯊꯥꯔꯒ ꯋꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯈꯨꯡꯒꯪ ꯈꯨꯟꯌꯥ ꯊꯤꯡꯅꯕ ꯆꯠꯂꯒ ꯏꯔꯥꯕꯣꯠꯀꯤ ꯃꯇꯝꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯄꯥꯔꯇꯤꯅꯐꯥꯎ ꯀꯥꯎꯕꯤꯈ꯭ꯔꯕ ꯑꯉꯛꯄꯗ ꯋꯥꯛ ꯇꯧꯔꯝꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯐꯣꯡꯗꯣꯛꯇꯅ ꯑꯩꯅ ꯐꯧꯖꯕꯨꯡꯗ ꯐꯣꯡꯖꯔꯤꯕ
ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯅꯨꯄꯥꯒꯤꯗꯤ ꯃꯣꯏꯒꯤ ꯍꯦꯔꯣꯅꯤ ꯃꯣꯏꯅ ꯏꯕ ꯃꯣꯏꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯚꯥꯔꯤ ꯑꯃ ꯂꯩ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯏꯕꯤꯒꯦ ꯑꯗꯨꯗꯤ ꯃꯤꯅ ꯈꯪꯕꯤꯗꯕ ꯅꯨꯄꯤꯁꯤꯡꯁꯨ ꯃꯣꯏ ꯏꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯇꯁꯦꯡꯅꯗꯤ ꯏꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯗ ꯐꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯅꯦꯚꯔ ꯔꯥꯏꯠ ꯏꯕ ꯉꯝꯗꯦ ꯀꯩꯁꯨ ꯊꯤꯝꯒꯤ ꯑꯥꯏꯗꯤꯌꯥꯒꯤ ꯑꯗꯨ ꯑꯗꯥ ꯊꯤꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯤꯝꯒꯤ ꯊꯤꯝ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯔꯒ ꯆꯥꯎꯖꯔꯛꯄꯅꯤꯅ ꯍꯥꯏꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣꯅꯦ ꯔꯥꯖꯦꯁꯣꯔꯤ ꯗꯦꯕꯤꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯑꯦ ꯃꯅꯤꯄꯨꯔꯒꯤ ꯈꯣꯔꯤꯂꯣꯟꯗ ꯅꯨꯄꯤ ꯑꯏꯕꯁꯤꯡꯒꯤ ꯃꯐꯝ ꯀꯔꯝꯕ ꯊꯥꯛꯇ ꯂꯩꯕꯒꯦ ꯅꯨꯄꯤ ꯑꯏꯕꯒꯤ ꯊꯥꯛꯁꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯖꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯉꯁꯥꯏ ꯐꯦꯃꯤꯅꯤꯖꯝꯒꯤꯁꯨ ꯇꯧꯅꯕꯤꯈ꯭ꯔꯦ ꯑꯗ ꯐꯦꯃꯤꯅꯤꯖꯝ ꯍꯥꯏꯕꯁꯤ ꯌꯦꯃꯧꯅꯕ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯕꯅꯦ ꯑꯩ ꯈꯪꯖꯩ ꯑꯗꯣ ꯅꯨꯄꯤꯗ ꯃꯌꯦꯛ ꯁꯣꯛꯍꯜꯂꯝꯗꯦꯕ ꯍꯣꯏ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯦꯕ ꯅꯨꯄꯤ ꯃꯌꯦꯛ ꯁꯣꯛꯍꯜꯂꯝꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯍꯪꯕꯤꯔꯣꯕ ꯋꯥꯍꯪꯗꯣ ꯅꯨꯄꯤ ꯃꯌꯦꯛ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯗ ꯃꯌꯥꯝ ꯆꯪꯅ ꯇꯤꯟ ꯁꯦꯠꯂꯤꯅꯤ ꯇꯨꯀꯠꯆꯩꯌꯦ ꯍꯣꯏ ꯅꯨꯄꯥꯗꯗꯤ ꯇꯧꯗꯦꯕ ꯑꯗꯨꯅꯦꯕ ꯁꯤ ꯂꯩꯗꯅ ꯊꯣꯛꯂꯛꯏꯅꯦꯕ ꯐꯦꯃꯤꯅꯤꯁ ꯀꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯂꯩꯗꯅ ꯂꯩꯇꯅ ꯊꯤꯟ ꯏꯌꯥꯔꯗꯒꯤ ꯇꯥꯔꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯕ ꯃꯌꯦꯛ ꯁꯣꯛꯄ ꯌꯥꯗꯦꯅ ꯅꯨꯄꯤꯗꯨꯗ ꯇꯧꯔꯦ ꯑꯗꯨꯒ 1885ꯗ ꯖꯣꯟ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯈꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯅꯨꯄꯤꯗꯤ ꯀꯣꯟꯅ 1935ꯗ ꯇꯝꯕꯥꯁꯅꯥ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯀꯥꯟꯗ ꯔꯦꯒꯨꯂꯔ ꯁ꯭ꯀꯨꯜꯁꯦ ꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯁꯤ ꯂꯩꯔꯛꯄꯅꯦ ꯑꯗꯨꯏ ꯃꯃꯥꯡꯗ ꯀꯣꯏꯖꯝ ꯑꯃꯨꯕꯤ ꯁ꯭ꯀꯨꯜ ꯂꯩꯔꯝꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯃꯇ ꯑꯗꯨ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯎꯆꯞ ꯄ꯭ꯔꯥꯏꯃꯥꯔꯤ ꯀꯥꯏꯗ ꯃꯣꯏꯔꯥꯡꯈꯣꯝꯗ ꯑꯣꯖꯥ ꯈꯩꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯣꯏꯅ ꯇꯝꯃꯛꯄꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛꯇꯣ ꯅꯨꯄꯥꯅ ꯑꯥꯗꯒꯤ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ 1935ꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯁꯦ ꯂꯥꯏꯔꯤꯛꯇꯨ ꯇꯝꯃꯀꯥꯟꯗ 60sꯒꯤ ꯄꯦꯔꯣꯠꯇ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯏꯔꯛꯄ ꯃꯇꯝꯗꯨꯗ ꯌꯦꯡꯕꯤꯌꯣꯕ ꯅꯨꯄꯥꯅ ꯍꯥꯟꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯈ꯭ꯔꯕ ꯏꯕꯁꯨ ꯃꯣꯏꯅ ꯍꯥꯟꯈ꯭ꯔꯕ ꯑꯗꯣ 60sꯒꯤ ꯄꯦꯔꯣꯠꯇ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯛꯑꯦꯕ ꯂꯥꯏꯔꯤꯛ ꯏꯕ ꯃꯔꯛꯁꯤꯗ ꯑꯗꯣ ꯃꯥꯅ ꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯐ ꯐꯖꯩ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯗ꯭ꯔꯥ ꯅꯨꯄꯤꯗꯣ ꯀꯅꯥꯝꯇ ꯅꯠꯇꯦꯕ ꯑꯦꯝ.ꯀꯦ. ꯕꯤꯅꯣꯗꯤꯅꯤꯅꯦꯕ ꯑꯗꯣ ꯅꯨꯄꯥ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯇꯣꯝꯕꯤꯅ ꯄꯥꯕ ꯄꯦꯄꯔꯗ ꯁꯅꯥꯏꯕꯦꯝꯃ ꯕꯤꯅꯣꯗꯤꯅꯤꯅ ꯊꯥꯅꯤ ꯑꯇꯩ ꯋꯥꯔꯤ ꯏꯕ ꯃꯌꯥꯝꯁꯤꯅ ꯊꯋꯥꯟꯃꯤꯆꯥꯛꯅꯤ ꯍꯥꯏ ꯑꯗꯩ ꯌꯥꯃꯨꯡ ꯃꯙꯨꯕꯤꯔ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯕꯨꯡꯅꯤ ꯃꯥꯅ ꯊꯣꯛꯂꯛꯑꯦ ꯃꯥꯏ ꯖꯤꯟꯗꯨꯒ ꯁꯦꯠꯂꯒ ꯈꯤꯇ ꯄꯩꯇꯛꯀ ꯇꯧꯔꯒ ꯌꯥꯃꯨꯡꯁꯤ ꯃꯥꯏ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯊꯥ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕꯗ ꯄꯥꯛꯊꯣꯛ ꯄꯥꯛꯄ ꯊꯥ ꯑꯗꯨꯒ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯔꯒꯅ ꯅꯨꯃꯤꯠꯇꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯄꯤꯛꯅꯗꯤ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯀꯔꯝꯕ ꯊꯋꯥꯟꯃꯤꯆꯥꯛꯅꯣ ꯅꯨꯡꯉꯥꯏꯔꯝꯃꯦꯕ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯣ ꯑꯉꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯩꯅꯣꯁꯤꯗ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅꯦꯕ ꯁꯅꯥꯏꯕꯦꯝ ꯕꯤꯅꯣꯗꯤꯅꯤꯗꯒꯤ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯤꯗꯣꯔꯤꯒꯦꯕ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯏꯟꯁꯄꯥꯏꯔ ꯑꯣꯐ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ ꯅꯝꯊꯕꯤꯔꯁꯨ ꯌꯦꯡꯉꯣꯕ ꯅꯨꯄꯤꯗꯨꯅ ꯏꯔꯛꯏꯕ ꯃꯥꯏ ꯔꯦꯟꯖꯇꯣ ꯍꯣꯏ ꯃꯥ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯤ ꯀꯃꯟꯅꯔ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯦꯡꯉꯣꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯈꯩꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅꯦ ꯆꯥꯊꯣꯏꯕꯤꯅꯦ ꯃꯣꯏꯒꯤ ꯌꯣꯠꯁꯕꯤ ꯑꯍꯨꯝ ꯍꯥꯏꯔꯤꯁꯤꯒꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯔꯥꯏꯇꯤꯡ ꯑꯗꯒꯤ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯔꯥꯏꯇꯤꯡ ꯃꯣꯏꯁꯦ ꯊꯣꯔꯣꯂꯤ ꯑꯩ ꯅꯩꯅꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩꯌꯦꯕ ꯑꯣꯖꯥ ꯊꯣꯏꯕꯤ ꯍꯣꯏꯅꯒ ꯏꯔꯝꯃꯤꯕ ꯅꯣꯕꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯉꯝꯃꯦꯕ ꯑꯗꯨꯝ ꯏꯌꯦꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯅ ꯃꯥꯡꯖꯤꯟ ꯊꯥꯔꯛꯄꯅꯤꯅ ꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯆꯞ ꯆꯥꯅ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯌꯦꯕ ꯃꯁꯤꯡ ꯌꯥꯝꯕ ꯌꯥꯝꯗꯕꯗ ꯋꯥꯔꯤ ꯑꯃ ꯑꯗꯣ ꯑꯩꯅ ꯏꯗꯤꯠ ꯇꯧꯖꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅ ꯐꯣꯡꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕꯤꯔꯒ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯩꯗꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯁꯨꯛ ꯐꯖꯅ ꯏꯔꯕꯣꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨ ꯃꯣꯏꯅ ꯀꯌꯥꯝ ꯐꯖꯅ ꯏꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯏꯕ ꯃꯌꯥꯝꯗꯨ ꯂꯝꯀꯣꯏ ꯋꯥꯔꯤ ꯃꯇꯝꯗꯨꯗꯗꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯀꯅꯥꯁꯨ ꯏꯅꯗ꯭ꯔꯤ ꯗ꯭ꯔꯃꯥꯗ ꯂꯩꯉꯥꯛꯂꯦꯟꯕꯤ ꯁꯧꯍꯥꯏꯖꯝ ꯂꯩꯉꯥꯛꯂꯦꯟꯕꯤ ꯅꯠꯇꯅ ꯗ꯭ꯔꯃꯥꯁꯤ ꯑꯩꯈꯣꯏ ꯕꯤꯅꯥ ꯄꯥꯅꯤ ꯍꯣꯏꯒꯁꯨ ꯀꯣꯟꯅ ꯊꯣꯛꯂꯛꯄꯅꯦꯕ ꯁꯣꯝ ꯕꯤꯅꯥ ꯄꯥꯅꯤ ꯃꯥꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯦꯟ ꯕꯦꯁ ꯇꯥꯔꯛꯏꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯨꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒ ꯗ꯭ꯔꯃꯥꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯅ ꯏꯗꯤꯠ ꯇꯧꯖꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯏ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝ ꯁꯤꯠꯄꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯇꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯕꯅꯦ
Sahitya Academy ꯄꯣꯡꯕꯅꯦꯕ ꯑꯗꯨꯗ ꯌꯥꯎꯔꯕꯅꯤ ꯅꯨꯄꯤꯅ ꯏꯕꯒꯤ ꯊꯥꯛꯁꯦ ꯁꯨꯒꯤ ꯃꯇꯤꯛ ꯏꯌꯦꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯥꯗꯦ ꯀꯅꯥꯝꯇꯒꯤ ꯇꯥꯗꯦ ꯐꯖꯅ ꯏ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯤꯕ ꯊꯥꯛꯇꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯕꯗꯤ ꯌꯥꯏ ꯀꯔꯤꯝꯐꯥꯎ ꯇꯥꯗꯦ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯅꯤꯅ ꯈꯣꯡꯖꯦꯜꯗꯣ ꯃꯁꯤꯡꯂꯣꯝꯗꯗꯤ ꯈꯔ ꯍꯟꯊꯍꯟꯕ ꯌꯥꯏ ꯃꯒꯨꯟꯗꯗꯤꯀꯣ ꯀꯔꯤꯝꯇ ꯇꯥꯗꯦ ꯑꯗꯨꯃ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯕꯦꯕꯤ ꯁꯣꯔꯥꯏꯁꯤꯅ ꯍꯥꯏ ꯑꯅꯧꯕ ꯃꯤꯔꯣꯜꯒꯤ ꯁꯩꯔꯦꯡꯁꯤꯡꯗ ꯑꯣꯖꯥ ꯍꯣꯏ ꯃꯇꯝꯒꯤ ꯃꯤꯔꯣꯜꯒꯤ ꯁꯩꯔꯦꯡꯒꯤ ꯈꯨꯏꯒꯤ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯊꯣꯛꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯦ ꯑꯉꯣꯝ ꯁꯔꯤꯇꯥꯅꯦ ꯑꯗꯨꯒ ꯍꯧꯕꯤꯖꯝ ꯄ꯭ꯔꯦꯃꯥꯅꯦ ꯑꯗꯨ ꯀꯛꯆꯤꯡꯗꯒꯤ ꯅꯥꯎꯔꯦꯝ ꯔꯃꯤꯅꯥ ꯃꯣꯏꯅ ꯏꯕꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ರೆ ꯑꯩꯈꯣꯏꯅ ꯏꯔꯝꯗꯕ ꯑꯩꯈꯣꯏꯅ ꯆꯪꯉꯝꯗꯕ ꯑꯦꯔꯤꯌꯥ ꯃꯣꯏ ꯆꯪꯉꯛꯑꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯏꯈ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨ ꯄ꯭ꯔꯦꯃꯥꯅ ꯏꯕ ꯁꯩꯔꯦꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯉꯣꯝ ꯁꯔꯤꯇꯥꯅ ꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯒꯤ ꯑꯗꯒꯤ ꯍꯟꯅ ꯁꯨꯅꯕꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯁꯤꯗ ꯃꯥꯅ ꯎꯃꯪ ꯑꯃ ꯑꯩꯈꯣꯏ ꯂꯥꯃꯩꯅ ꯆꯥꯛꯄ ꯁꯤꯗꯩꯗ ꯎꯁꯤꯡꯁꯤꯅ ꯃꯣꯏ ꯎꯃꯪꯁꯦ ꯆꯥꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯏꯃꯦꯖꯔꯤꯗꯨ ꯌꯦꯡꯕꯤꯌꯦꯕ ꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯣꯡꯒꯨ ꯃꯦꯂꯩ ꯑꯩꯈꯣꯏꯒꯤ ꯃꯦꯂꯩ ꯃꯌꯥꯝꯁꯦ ꯎꯁꯥꯒꯤ ꯀꯔꯛ ꯀꯔꯛꯇ ꯃꯣꯏ ꯂꯣꯠꯁꯜꯂꯦꯕꯀꯣ ꯉꯁꯥꯏ ꯂꯥꯃꯩꯅ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯣꯡꯉꯛꯅꯕꯅꯦ ꯑꯉꯛꯄ ꯐꯪꯅ ꯐꯖꯩꯕ ꯃꯥꯒꯤ ꯏꯃꯦꯖꯔꯤꯗꯣ ꯑꯗꯣ ꯑꯉꯣꯝ ꯁꯔꯤꯇꯥ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯃꯣꯏꯒꯤ ꯃꯇꯝꯗ ꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯒꯤꯁꯨꯅꯤ ꯃꯣꯏ ꯑꯍꯨꯝꯅ ꯏꯍꯦꯟꯅ ꯍꯦꯜꯂꯦꯕ ꯑꯩꯅ ꯄꯥꯖꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯕ ꯅꯨꯄꯤꯅꯅꯦ ꯍꯦꯟꯒꯗꯕ ꯑꯃ ꯂꯩꯌꯦꯕ ꯅꯨꯄꯥꯗꯒꯤ ꯑꯩꯈꯣꯏꯗ ꯀꯜꯆꯔꯗ ꯄꯣꯂꯤꯇꯤꯛꯁꯇ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯅꯟꯁꯤꯟꯕꯤꯔꯒꯁꯨꯅꯦ ꯅꯨꯄꯤꯅ ꯅꯨꯄꯥꯗꯒꯤ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯍꯦꯜꯂꯦꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯕꯣꯗꯤ ꯄꯥꯔꯠ ꯍꯦꯜꯂꯜꯂꯤ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯔꯤꯕ ꯋꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜꯅꯦꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯁꯤꯠ ꯑꯃꯗꯒꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯒꯤ ꯑꯉꯥꯡꯁꯤ ꯄꯣꯛꯄꯒꯤ ꯄꯦꯟ ꯑꯗꯩ ꯑꯉꯥꯡꯗꯨ ꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯦ ꯅꯨꯄꯥ ꯑꯃꯇꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔ ꯐꯪꯉꯔꯣꯏꯗꯕꯅꯦ ꯐꯅ ꯌꯥꯝꯅ ꯃꯣꯏ ꯃꯔꯜ ꯂꯩꯗꯅ ꯐꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯗꯅꯅꯦ ꯉꯝꯃꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯏꯁꯣꯔꯅ ꯆꯥꯜꯂꯦꯕ ꯅꯦꯆꯔꯅ ꯅꯨꯡꯁꯤꯕꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯋꯥꯔꯜꯗ ꯐꯥꯎꯔꯤꯕ ꯅꯣꯕꯦꯂꯤꯁ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣꯒꯤ ꯏꯪꯂꯤꯁ ꯅꯣꯕꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ 10 ꯈꯟꯒꯠꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯎꯋꯦ ꯆꯥꯔꯂꯁ ꯗꯤꯀꯦꯟꯁꯀꯤ ꯒ꯭ꯔꯦꯠ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯌꯥꯎꯔꯦ ꯀꯅꯥꯅꯣ ꯑꯃꯈꯛꯀ ꯌꯥꯎ ꯑꯇꯩ ꯂꯣꯏꯅꯃꯛ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯃꯇꯝꯁꯨ ꯄꯨꯡ 8 ꯇꯥꯁꯜꯂꯛꯑꯦ ꯍꯣꯏ ꯑꯩ ꯃꯇꯝꯒ ꯍꯧꯈꯤꯕ ꯈꯪꯗ꯭ꯔꯦ ꯃꯦꯗꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨ ꯂꯣꯏꯅꯅ ꯄꯥꯔꯇꯤꯁꯦ ꯍꯣꯏ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏꯕ ꯁꯤꯒꯤꯗꯃꯛꯇ ꯄꯥꯝꯕꯤ ꯄ꯭ꯔꯦꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯅꯣꯛꯆꯕꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯚꯤꯎꯋꯔꯁꯄꯨꯁꯨ ꯄ꯭ꯔꯤꯟꯁꯦꯁ ꯅꯦꯠꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯣꯛꯆꯕꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯣꯃꯦꯟ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯉꯥꯛꯄꯤꯅꯅꯕ ꯑꯩꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ